ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯕꯣꯛ ꯁꯥꯕꯤꯒꯤ ꯃꯃꯧ ꯁꯅꯥꯇꯣꯝꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯥꯏꯁ꯭ꯔꯝ ꯕꯥꯕꯨ ꯃꯈꯨꯠꯇ ꯆꯩꯁꯨ ꯑꯃ ꯄꯥꯏꯗꯨꯅ ꯑꯉꯟꯕ ꯑꯌꯨꯛ ꯑꯗꯨꯗ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯆꯥꯎꯕꯕꯨ ꯀꯧꯔꯛꯏ꯫ ꯆꯥꯎꯕ! ꯆꯥꯎꯕ! ꯆꯥꯎꯕ ꯃꯉꯛꯁꯝꯗ ꯐꯗꯤ ꯑꯃ ꯌꯥꯟꯗꯨꯅ ꯕꯥꯕꯨꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯇꯍꯥ ꯇꯍꯥ ꯆꯦꯟꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯥꯕꯨ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯑꯁꯨꯛ ꯉꯟꯕ ꯑꯌꯨꯛ ꯑꯁꯤꯗ ꯀꯣꯏꯀꯧ ꯀꯧꯔꯤꯁꯤꯕꯣ? ꯑꯩ ꯍꯟꯗꯛꯀꯤ ꯂꯧꯁꯥꯟꯁꯤꯡ ꯑꯗꯣ ꯊꯤꯜꯂꯛꯇꯦ, ꯑꯗꯨ ꯑꯃꯠꯇ ꯂꯣꯏꯅ ꯄꯤꯔꯛꯅꯕ ꯍꯥꯏꯕ ꯆꯠꯂꯨꯒꯦ꯫ ꯕꯥꯕꯨ, ꯃꯥꯏꯅ ꯑꯗꯨꯝ ꯊꯤꯟꯖꯔꯛꯀꯅꯤꯗ, ꯑꯗꯨꯕꯨ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯣꯏꯈꯤꯕꯇꯁꯨ ꯉꯥꯏꯔꯤꯕ ꯂꯧꯗꯨꯕꯨ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯊꯤꯜꯂꯛꯑꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯣ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯅꯕ ꯍꯥꯏꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯅꯪ ꯁꯅꯥꯇꯣꯝꯕꯤꯗꯤ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯣ? ꯀꯗꯥꯏ ꯂꯩꯒꯦ? ꯍꯧꯒꯠꯈ꯭ꯔꯕꯅꯤ꯫ ꯃꯥꯕꯨ ꯈꯔ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯣ ꯍꯥꯏꯌꯨꯗꯅ, ꯃꯥꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕꯅꯤꯅꯦ꯫ ꯕꯥꯕꯨ, ꯍꯨꯏ ꯃꯃꯩꯕꯨ ꯀꯔꯝꯅ ꯆꯨꯝꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯕꯥꯕꯨꯅ ꯍꯥꯏꯕꯗ ꯌꯥꯔꯛꯇ꯭ꯔꯕ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯔꯒ ꯀꯔꯝꯅ ꯍꯦꯛꯇ ꯌꯥꯒꯅꯤ? ꯅꯪꯁꯨ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯕ ꯃꯤꯅꯤ ꯍꯥꯏꯕꯗ ꯅꯣꯞꯇꯦꯅꯦ ꯍꯥ? ꯐꯔꯦ ꯐꯔꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯐꯅꯤ ꯕꯥꯕꯨ, ꯑꯗꯣ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯉꯥ ꯃꯆꯥ ꯑꯃꯠꯇ ꯌꯥꯎꯕꯤꯔꯛꯑꯣ ꯌꯥꯔꯕꯗꯤ꯫ ꯕꯥꯕꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯩꯁꯨ ꯑꯗꯨ ꯁꯨꯔꯗꯨꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯆꯥꯎꯕꯅ ꯍꯥꯏꯔꯛꯏ꯫ ꯀꯌꯥꯗ ꯂꯤꯛꯈ꯭ꯔꯕ ꯑꯍꯜꯅꯣ ꯌꯦꯡꯉꯨꯅꯦ ꯁꯤꯕꯨ, ꯃꯁꯥꯅ ꯂꯥꯛꯇꯨꯅ ꯑꯗꯨꯃꯛ ꯄꯤꯖꯔꯛꯂꯒꯗꯕ ꯐꯧꯗꯨꯕꯨ ꯍꯥꯏꯕ ꯆꯠꯂ ꯂꯩꯔꯤꯁꯤꯕꯨ꯫ ꯂꯧ ꯏꯪꯈꯣꯜ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯅꯥꯗ ꯄꯤꯒꯦ ꯍꯥꯏꯅꯣ ꯈꯪꯗꯦꯕ, ꯃꯆꯥ ꯍꯥꯏꯔ ꯁꯅꯥꯇꯣꯝꯕꯤ ꯈꯛꯇꯅꯤ꯫ ꯆꯥꯎꯕꯁꯨ ꯁꯅꯥꯇꯣꯝꯕꯤꯅ ꯑꯃꯨꯛ ꯀꯧꯔꯛꯏ꯫ ꯇꯥ ꯆꯥꯎꯕ! ꯇꯥ ꯆꯥꯎꯕ! ꯆꯥꯎꯕ ꯌꯨꯝ ꯑꯁꯤꯗ ꯌꯨꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯥꯏꯗꯨꯅ ꯕꯥꯕꯨꯅ ꯄꯨꯔꯛꯇꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯆꯥꯎꯕ ꯆꯍꯤ ꯈꯤꯇꯪ ꯂꯩꯁꯤꯟꯖꯔꯕꯁꯨ ꯃꯁꯥ ꯑꯗꯨ ꯏꯟꯈꯠꯂꯛꯄ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯒꯨꯝꯅ ꯃꯁꯥ ꯑꯗꯨ ꯈꯤꯡ ꯈꯤꯡ ꯂꯥꯎꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯆꯥꯎꯕ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ ꯁꯅꯥꯇꯣꯝꯕꯤ, ꯑꯩꯕꯨ ꯀꯧꯕꯤꯕ꯭ꯔꯥ? ꯇꯥ ꯆꯥꯎꯕ, ꯑꯩꯒꯤ ꯑꯌꯨꯛꯀꯤ ꯆꯥꯅ ꯊꯛꯅꯅꯕ ꯁꯦꯝꯕ ꯂꯣꯏꯔꯕ꯭ꯔꯣ? ꯂꯣꯏꯖꯔꯦ ꯂꯣꯏꯖꯔꯦ, ꯏꯕꯦꯝꯃꯒꯤ ꯀꯥꯗ ꯊꯅꯝꯂꯕꯅꯤ꯫ ꯇꯥ ꯆꯥꯎꯕ, ꯄꯥꯕꯨꯡꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯤꯅꯣ? ꯂꯧꯁꯥꯜ ꯍꯥꯏꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤꯕꯅꯤ꯫ ꯀꯩꯅꯣ, ꯐꯧ ꯃꯌꯥꯝꯗꯨꯕꯨ ꯄꯥꯕꯨꯡꯅ ꯂꯣꯏꯅ ꯄꯨꯔꯛꯀꯗꯧꯔꯤꯔꯣ ꯍꯥꯏꯁꯤꯕꯣ? ꯀꯗꯥꯏꯗꯒꯤ ꯕꯥꯕꯨꯅ ꯄꯨꯔꯛꯀꯗꯕ ꯅꯠꯇꯦ, ꯃꯤꯅ ꯊꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯄꯥꯕꯨꯡꯅ ꯆꯠꯂꯤꯕ? ꯃꯤꯅ ꯄꯤꯔꯛꯂꯣꯏ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯤꯕ꯭ꯔꯥ ꯈꯪꯗꯦ, ꯅꯪ ꯄꯥꯕꯨꯡꯅꯤꯗꯅ ꯑꯣꯟꯊꯣꯛꯅ ꯂꯤꯛꯈ꯭ꯔꯕ, ꯑꯩꯈꯣꯏ ꯏꯕꯦꯝꯃꯕꯨ ꯂꯧꯖꯕ ꯅꯨꯄꯥꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯐꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯗꯤꯅꯦ ꯂꯟ ꯊꯨꯝꯒ ꯀꯔꯤꯃꯠꯇ ꯄꯥꯝꯖꯗꯦ ꯇꯥ ꯆꯥꯎꯕ, ꯑꯩꯅ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯀꯔꯤꯃꯠꯇ ꯄꯨꯖꯔꯣꯏ꯫ ꯑꯗꯨꯗꯤ ꯀꯅꯥꯗ ꯄꯤꯒꯗꯧꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤꯗꯤ? ꯍꯣ ꯇꯥ ꯆꯥꯎꯕꯅ ꯍꯦꯛ ꯂꯣꯏꯅ ꯑꯣꯏꯌꯨ, ꯑꯩꯗꯤ ꯑꯣꯏꯒꯦ ꯍꯥꯏꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯄꯥꯕꯨꯡ ꯑꯁꯦ ꯑꯩꯉꯣꯟꯗꯗꯤ ꯄꯤꯅꯤꯡꯗꯕ ꯃꯥꯜꯂꯤꯅꯦ꯫ ꯁꯅꯥꯇꯣꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯍꯦꯛ ꯌꯥꯅꯅꯕ ꯍꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯇꯣꯝꯕꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯒꯦ ꯍꯥꯏꯅ ꯂꯩꯁꯤꯜꯂꯛꯏ꯫ ꯆꯥꯎꯕꯅ, ꯑꯗꯨꯕꯨ ꯌꯥꯒꯗꯕ ꯃꯥꯟꯗꯦꯅꯦ, ꯑꯩꯈꯣꯏ ꯕꯥꯕꯨꯁꯦ ꯄꯨꯛꯇꯥ ꯑꯃ ꯇꯧꯏ, ꯃꯌꯥ ꯅꯨꯄꯥꯁꯨ ꯃꯥꯅ ꯄꯥꯝꯖꯕ ꯊꯤꯅꯤ ꯍꯥꯏꯔꯤ꯫ ꯁꯅꯥꯇꯣꯝꯕꯤ ꯑꯃꯨꯛ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯑꯗꯨ ꯈꯔ ꯁꯨꯛꯂꯞꯅ, ꯀꯔꯤ, ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯄꯥꯕꯨꯡꯅ ꯊꯤꯅꯤ ꯍꯥꯏꯔꯤꯕ? ꯍꯣꯏ, ꯑꯗꯨꯝꯅ ꯍꯥꯏꯕ ꯇꯥꯏ꯫ ꯇꯥ ꯆꯥꯎꯕ, ꯑꯗꯨ ꯌꯥꯔꯣꯏ, ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯔ ꯍꯥꯏꯕꯤꯌꯨꯀꯣ꯫ ꯆꯥꯎꯕ ꯉꯛꯅ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯂꯪꯊꯣꯛꯇꯨꯅ, ꯀꯔꯤ, ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ? ꯉꯝꯃꯣꯏ, ꯑꯩ ꯃꯗꯨꯒꯤ ꯋꯥꯗꯨꯃ ꯍꯥꯏꯕ ꯉꯝꯃꯣꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯒꯗꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯄꯥꯕꯨꯡꯅ ꯍꯦꯛꯇ ꯈꯟꯕ ꯌꯥꯕ ꯅꯠꯇꯦꯗ, ꯑꯩ ꯏꯁꯥꯅ ꯈꯣꯏꯗꯥꯕ ꯃꯤꯁꯛ ꯑꯗꯨꯗ ꯑꯩ ꯂꯩꯒꯅꯤ꯫ ꯑꯩꯗꯤ ꯂꯟ ꯊꯨꯝ ꯀꯔꯤꯃꯠꯇ ꯃꯤꯇꯥꯗꯦ, ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯕꯕꯨ ꯍꯣꯠꯅꯕ ꯀꯟꯕ, ꯃꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯥꯔꯊ ꯈꯪꯅ ꯍꯤꯡꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗ, ꯑꯩꯒꯤ ꯄꯥꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯑꯩ ꯂꯩꯒꯅꯤꯌꯦ꯫ ꯆꯨꯝꯃꯤ, ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯁꯅꯥꯇꯣꯝꯕꯤꯅ ꯍꯥꯏꯕ, ꯑꯗꯨꯕꯨ ꯑꯩ ꯃꯗꯨꯒꯤ ꯋꯥꯗꯨꯃꯗꯤ ꯗꯥꯏ ꯂꯩꯇꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯉꯛꯁꯝꯗ ꯌꯥꯜꯂꯤꯕ ꯐꯗꯤ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯆꯪꯈ꯭ꯔꯦ꯫ ꯁꯅꯥꯇꯣꯝꯕꯤ ꯑꯗꯨꯝ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ꯫ ꯁꯅꯥꯇꯣꯝꯕꯤ ꯃꯄꯥꯕꯨꯡꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯅꯨꯄꯤꯅꯤ꯫ ꯃꯄꯥꯒꯤ ꯃꯥꯌꯣꯛꯇ ꯈꯛ ꯂꯦꯞꯈꯤꯗꯦ, ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯃꯀꯥꯗ ꯌꯦꯠꯁꯜꯂꯛꯄ ꯑꯁꯤꯗꯤ ꯃꯍꯥꯛ ꯌꯥꯅꯤꯡꯗꯦ꯫ ꯁꯅꯥꯇꯣꯝꯕꯤ ꯃꯁꯥ ꯑꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯩ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯔꯛꯂꯗꯨꯅ ꯕꯥꯕꯨꯒꯤ ꯑꯋꯥꯡ ꯁꯪꯒꯣꯏ ꯑꯗꯨ ꯑꯉꯥꯡ ꯃꯌꯥꯝꯅ ꯄꯤꯛ ꯍꯦꯛ ꯊꯜꯂꯤ꯫ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯅ ꯀꯣꯏꯂꯥꯡ ꯂꯥꯡꯕ ꯑꯗꯨꯗ ꯕꯥꯕꯨ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗꯦ꯫ ꯃꯍꯧꯁꯥꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯅ ꯕꯥꯕꯨ
ꯃꯆꯥ ꯁꯅꯥꯇꯣꯝꯕꯤꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯁꯅꯥꯇꯣꯝꯕꯤ, ꯏꯄꯥꯒꯤ ꯁꯅꯥꯇꯣꯝꯕꯤ. ꯁꯅꯥꯇꯣꯝꯕꯤ ꯀꯔꯤꯅꯣꯃ ꯀꯟꯅ ꯊꯤꯔꯤ, ꯃꯄꯥꯅ ꯀꯧꯔꯤꯕꯗꯨ ꯈꯨꯝꯕ ꯅꯪꯗꯦ. ꯀꯔꯤꯅꯣꯅꯦ ꯏꯆꯥꯅ ꯑꯗꯨ ꯀꯟꯅ ꯊꯤꯔꯤꯗꯨꯕꯣ? ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯦ, ꯀꯣꯟꯅ ꯊꯤꯔꯒꯦ. ꯑꯉꯥꯡ ꯃꯌꯥꯝꯁꯨ ꯂꯥꯛꯑ ꯃꯥꯜꯂꯦ. ꯕꯥꯕꯨ ꯌꯥꯝ ꯍꯩꯅꯤꯡꯗꯅ, ꯂꯥꯛꯑꯦ. ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯂꯥꯡ ꯂꯥꯡꯗꯨꯅ ꯂꯩꯔꯤ. ꯅꯪꯕꯨ ꯀꯔꯤꯒꯤꯅꯣ ꯑꯉꯥꯡ ꯃꯌꯥꯝꯁꯤꯕꯨ ꯈꯣꯝꯖꯤꯟꯗꯨꯅ ꯇꯧꯔꯤꯁꯤꯕꯣ? ꯏꯆꯥꯕꯨ ꯁꯦꯜ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯁꯅꯥꯇꯣꯝꯕꯤ ꯃꯄꯥꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ, ꯕꯥꯕꯨ, ꯁꯦꯜ ꯂꯩꯇꯕ ꯅꯠꯇꯦꯗ. ꯁꯨꯝ ꯑꯉꯥꯡ ꯃꯌꯥꯝ ꯑꯁꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕꯁꯤꯅ ꯍꯦꯟꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯏ. ꯑꯁꯨꯝ ꯇꯧꯗꯅ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯩꯗꯧꯗꯅ ꯂꯩꯒꯅꯤ? ꯆꯨꯝꯃꯤ. ꯑꯗꯨꯕꯨ ꯏꯄꯥꯗꯤ ꯑꯁꯨꯝꯅ ꯀꯣꯏꯂꯥꯡ ꯂꯥꯡꯕ ꯑꯁꯦ ꯀꯌꯥ ꯍꯩꯅꯕ ꯑꯣꯏꯗꯦ. ꯄꯥꯕꯨꯡꯅ ꯁꯨꯝ ꯇꯧꯔꯛꯇꯕ ꯑꯗꯨꯗ ꯇꯧꯔꯤꯕꯅꯤ, ꯁꯨꯝ ꯍꯩꯅꯖꯔꯛꯀꯅꯤ. ꯕꯥꯕꯨ ꯇꯞꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯗꯨꯅ, ꯏꯆꯥꯁꯦ ꯊꯕꯛ ꯂꯩꯇ꯭ꯔꯦ. ꯑꯗꯨꯅ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯕꯅꯤ. ꯁꯅꯥꯇꯣꯝꯕꯤ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗꯦ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯃꯈꯨꯠꯇ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ. ꯁꯅꯥꯇꯣꯝꯕꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯀꯟꯅ ꯇꯥꯛꯂꯤ. ꯇꯟꯖꯥ ꯑꯁꯤꯗ ꯆꯥꯎꯊꯣꯏ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯏ. ꯁꯅꯥꯇꯣꯝꯕꯤꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤꯕꯗꯨ ꯂꯦꯞꯇꯨꯅ ꯃꯣꯃꯣꯟ ꯇꯧꯅ ꯌꯦꯡꯗꯨꯅ ꯂꯩ. ꯁꯅꯥꯇꯣꯝꯕꯤ ꯆꯥꯎꯊꯣꯏꯅ ꯌꯦꯡꯂꯤꯕ ꯑꯗꯨꯒ ꯌꯦꯡꯂꯨꯕ ꯁꯪꯗꯦ. ꯃꯌꯥꯝ ꯑꯗꯨꯕꯨ ꯉꯥꯡꯅꯅꯕ ꯍꯣꯠꯅꯔꯤꯀꯥꯟ ꯑꯗꯨꯗ ꯕꯥꯕꯨ ꯆꯥꯎꯊꯣꯏꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤꯕꯗꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯆꯥꯎꯊꯣꯏ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ, ꯑꯧ ꯄꯥꯕꯨꯡ, ꯅꯆꯥ ꯂꯥꯛꯆꯔꯤꯌꯦ. ꯑꯣ, ꯆꯪꯉꯣ, ꯂꯥꯎ. ꯁꯤꯗ ꯐꯝꯁꯤꯜꯂꯣ. ꯏꯆꯥꯒꯅꯦ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯟꯅꯒꯗꯕ ꯂꯩ. ꯆꯥꯎꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯤꯡꯊꯤꯅ ꯂꯩꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯊꯩ. ꯀꯔꯤ ꯋꯥꯕꯨ ꯑꯣꯏꯔꯕꯅꯣ ꯄꯥꯕꯨꯡ? ꯂꯩ, ꯇꯞꯅ ꯁꯥꯟꯅꯁꯤ. ꯍꯩ ꯔꯥ ꯈꯔ ꯍꯥꯟꯅ ꯆꯥꯈꯤꯁꯤ, ꯑꯗꯨꯒ ꯇꯞꯅ ꯁꯥꯟꯅꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯕꯨ ꯀꯧꯔꯛꯏ. ꯆꯥꯎꯕ! ꯍꯥꯏ, ꯀꯔꯤꯅꯣ ꯆꯥꯅꯅꯕ ꯈꯔ ꯄꯨꯊꯣꯔꯛꯎꯅꯦꯍꯦ. ꯕꯥꯕꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯆꯥꯎꯕ ꯊꯣꯛꯂꯛꯏ. ꯆꯥꯎꯊꯣꯏꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯆꯥꯎꯊꯣꯏꯁꯨ ꯂꯥꯛꯄꯤꯔꯝꯃꯦ. ꯍꯣꯏꯗꯥ ꯆꯥꯎꯕ. ꯕꯥꯕꯨ, ꯀꯔꯤ ꯑꯣꯏꯅ ꯄꯨꯊꯣꯛꯆꯔꯛꯎꯒꯦ? ꯆꯥꯎꯊꯣꯏꯗ ꯃꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯆꯥꯎꯊꯣꯏꯒꯤꯗꯤ ꯀꯔꯤ ꯄꯨꯊꯣꯛꯆꯔꯛꯎꯒꯦ? ꯑꯩꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏ ꯇꯥ ꯆꯥꯎꯕ. ꯇꯥ ꯆꯥꯎꯕꯅ ꯄꯤꯖꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯌꯥꯏ. ꯐꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯒ ꯍꯩ ꯔꯥ ꯈꯔ ꯅꯤꯡꯊꯤꯅ ꯈꯣꯛꯇꯨꯅ ꯄꯨꯊꯣꯔꯛꯏ. ꯕꯥꯕꯨ ꯍꯩꯁꯤꯡ ꯑꯗꯨ ꯆꯥꯅ ꯆꯥꯎꯊꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ, ꯆꯥꯎꯊꯣꯏ, ꯅꯪꯕꯨ ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕꯒ ꯂꯩꯕ꯭ꯔꯅꯦ? ꯆꯥꯎꯊꯣꯏ ꯕꯥꯕꯨꯅ ꯈꯪꯍꯧꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯈꯔ ꯏꯀꯥꯏꯔꯞ ꯇꯧꯏ. ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯂꯛꯏ, ꯕꯥꯕꯨ, ꯅꯆꯥꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯖꯗꯦ. ꯕꯥꯕꯨ ꯆꯥꯎꯊꯣꯏꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯇꯨꯅ, ꯐꯔꯦꯗ, ꯑꯗꯨꯗꯤ ꯆꯞ ꯍꯦꯛ ꯆꯥꯔꯦ. ꯑꯩꯗꯤ ꯏꯆꯥ ꯁꯅꯥꯇꯣꯝꯕꯤ ꯑꯁꯦ ꯅꯪꯉꯣꯟꯗ ꯄꯤꯕ ꯇꯥꯔꯦꯗꯅ. ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯆꯥꯎꯊꯣꯏ ꯃꯁꯥ ꯑꯗꯨ ꯍꯔꯥꯎꯕꯅ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ. ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ. ꯃꯃꯥꯡꯉꯩ ꯃꯇꯝꯗꯒꯤ ꯁꯅꯥꯇꯣꯝꯕꯤꯕꯨ ꯄꯥꯝꯖꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ. ꯃꯗꯨꯃꯛꯅ ꯆꯥꯎꯊꯣꯏ ꯕꯥꯕꯨꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯄꯨꯝꯕꯗ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ. ꯑꯆꯤꯟꯕ ꯃꯇꯝ ꯀꯌꯥ ꯑꯃ ꯀꯥꯏꯊꯣꯛꯇꯨꯅ ꯆꯥꯎꯊꯣꯏꯗꯨ ꯃꯈꯣꯡ ꯃꯈꯨꯠ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯁꯥꯡꯗ꯭ꯔꯣꯡ ꯁꯥꯡꯅ ꯕꯥꯕꯨꯒꯤ ꯃꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩ. ꯕꯥꯕꯨ ꯅꯣꯛꯇꯨꯅ, ꯌꯥꯔꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏꯕꯨ ꯆꯤꯡꯈꯠꯄꯤ. ꯆꯥꯎꯊꯣꯏ ꯍꯔꯥꯎꯅ, ꯄꯥꯕꯨꯡ, ꯅꯆꯥꯅ ꯉꯥ ꯑꯃꯁꯨ ꯆꯥꯅꯅꯕ ꯄꯨꯖꯔꯛꯏ. ꯇꯥꯟꯁꯨ ꯌꯥꯝꯅ ꯆꯥꯅꯔꯤ. ꯃꯇꯧ ꯑꯗꯨ ꯆꯥꯎꯕꯁꯨ ꯎꯔꯤꯕꯅꯤ. ꯆꯥꯎꯕ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ. ꯂꯨꯒꯗꯧꯔꯤꯗ ꯇꯧꯔꯤꯕꯁꯦ. ꯃꯇꯧ ꯑꯁꯦ ꯃꯆꯥ ꯑꯁꯤꯒꯤ ꯁꯛꯇꯥꯃꯛꯅꯤ. ꯅꯨꯡꯉꯥꯏꯗꯧꯔꯤꯗ ꯏꯃꯨꯡꯁꯦ. ꯆꯥꯎꯕ ꯏꯃꯨꯡ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯛꯄꯅ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯈꯪꯏ. ꯑꯁꯨꯝꯅ ꯆꯥꯎꯕꯅ ꯃꯨꯔꯨꯝ ꯁꯣꯟꯕ ꯑꯗꯨ ꯕꯥꯕꯨꯅ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯆꯥꯎꯕ, ꯀꯩꯅꯣ ꯅꯪꯅ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯖꯗꯦ ꯕꯥꯕꯨ. ꯅꯪ ꯑꯃ ꯏꯕꯣ, ꯃꯪꯗꯨꯅ ꯂꯩꯕ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔ ꯄꯣꯠꯅꯤ. ꯁꯦ, ꯄꯨꯁꯤꯜꯂꯨꯁꯦ. ꯉꯁꯤꯗꯤꯅꯦ ꯏꯆꯥ ꯆꯥꯎꯊꯣꯏꯁꯨ ꯄꯤꯖꯈ꯭ꯔꯁꯤ. ꯑꯗꯨꯅ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯊꯣꯡꯉꯨ. ꯆꯥꯎꯊꯣꯏ ꯂꯩꯔꯤꯕ ꯉꯥꯗꯨ ꯂꯧꯔꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ. ꯁꯅꯥꯇꯣꯝꯕꯤꯁꯨ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯂꯣꯏꯔꯗꯨꯅ ꯆꯪꯂꯛꯏ. ꯆꯥꯎꯊꯣꯏ ꯃꯄꯥ ꯃꯆꯥ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯤ ꯃꯁꯥ ꯑꯗꯨ ꯍꯩꯅꯗꯦ. ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯤꯅꯤ ꯈꯟꯗꯨꯅ ꯆꯥꯎꯊꯣꯏꯕꯨ ꯀꯧꯔꯛꯏ. ꯇꯥ ꯆꯥꯎꯊꯣꯏ, ꯂꯥꯛꯄꯤꯔꯝꯃꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯇꯣꯝꯕꯤꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯆꯪꯈ꯭ꯔꯦ. ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯊꯣꯏ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯗꯦ. ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯑꯗꯨꯝ ꯐꯝꯃꯤ. ꯇꯧꯔꯤꯕ ꯑꯁꯤꯅꯤ, ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯈꯣꯝꯖꯤꯟꯗꯨꯅ ꯂꯥꯏꯔꯤꯛ ꯇꯥꯛꯏꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤ. ꯑꯗꯨꯅꯤ ꯑꯩꯁꯨ ꯈꯟꯖꯔꯝꯂꯤꯕꯅꯤ. ꯃꯁꯥ ꯋꯥꯅꯅꯕ ꯊꯕꯛꯅꯤ. ꯑꯩꯅꯁꯨ ꯀꯌꯥ ꯄꯥꯝꯗꯦ.
ꯑꯗꯨꯕꯨ ꯍꯥꯏꯕ ꯌꯥꯗꯦ ꯃꯁꯤꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯍꯦꯟꯒꯠꯂꯤ ꯃꯥꯒꯤꯁꯨ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯁꯤꯅꯤ ꯁꯅꯥꯇꯣꯝꯕꯤ ꯂꯩꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯒ ꯏꯆꯥꯟ ꯆꯥꯟꯅꯗꯅ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯍꯩꯔꯕꯅꯤ ꯑꯗꯨꯅ ꯑꯇꯣꯡ ꯑꯃꯥꯡ ꯊꯤꯗꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯁꯤꯕꯨ ꯈꯣꯝꯖꯤꯟꯗꯨꯅ ꯄꯩꯁꯥꯁꯨ ꯑꯄꯤꯕ ꯈꯔ ꯂꯧꯗꯨꯅ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤꯕꯅꯤ ꯁꯅꯥꯇꯣꯝꯕꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯇꯧꯕ ꯄꯥꯝꯖꯕꯤ ꯑꯔꯪ ꯑꯔꯥꯛꯇ ꯇꯥꯎꯗꯕꯤ ꯅꯨꯄꯤꯅꯤ ꯑꯁꯦꯡꯕ ꯄꯨꯟꯁꯤꯕꯨ ꯍꯦꯟꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯄꯥꯝꯖꯕꯤꯅꯤ ꯑꯉꯟꯕ ꯑꯌꯨꯛꯇ ꯈꯝꯕ ꯆꯨ ꯃꯔꯛ ꯑꯗꯨꯗ ꯆꯪꯗꯨꯅ ꯆꯨ ꯃꯈꯣꯡ ꯀꯟꯅ ꯁꯦꯡꯂꯤ ꯃꯃꯥ ꯊꯔꯣ ꯁꯪꯕꯤ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯨꯃꯤꯠꯁꯦ ꯊꯦꯡꯈꯤꯒꯗꯧꯔꯤ ꯁꯟꯒꯤ ꯁꯪꯒꯣꯝꯁꯨ ꯁꯨꯝꯗ꯭ꯔꯤꯅꯦ ꯅꯪꯕꯣ ꯍꯣꯏ ꯃꯥ ꯅꯨꯡꯁꯥ ꯍꯥꯏꯒꯠꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯃꯇꯦꯛꯁꯦ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕꯅꯤ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥꯁꯨ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯈꯝꯕ ꯂꯥꯛꯏ ꯈꯝꯕ ꯁꯪꯒꯣꯜꯗ ꯆꯪꯗꯨꯅ ꯁꯪꯒꯣꯝ ꯁꯨꯝꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤ ꯑꯔꯥꯡꯕꯤ ꯁꯦ ꯈꯔ ꯍꯟꯗꯣꯛꯎꯀꯣ ꯑꯦ ꯁꯣꯝꯗ ꯑꯃꯨꯛ ꯍꯥꯏꯖꯤꯟꯈ꯭ꯔꯦꯅꯦ ꯁꯣꯝꯗ ꯅꯈꯣꯏꯕꯨ ꯂꯝ ꯍꯦꯟꯒꯅꯨꯅꯦ ꯅꯣꯏꯕ ꯑꯁꯨꯝꯅ ꯈꯝꯕꯅ ꯁꯟꯁꯤꯡ ꯑꯗꯨ ꯁꯪꯒꯣꯝ ꯁꯨꯝꯅꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯅꯔꯤꯕ ꯑꯗꯨ ꯁꯅꯥꯇꯣꯝꯕꯤ ꯂꯥꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ ꯈꯝꯕ ꯁꯅꯥꯇꯣꯝꯕꯤ ꯂꯥꯛꯄ ꯑꯗꯨ ꯈꯪꯍꯧꯗ꯭ꯔꯦ ꯈꯝꯕꯅ ꯂꯩꯊꯣꯔꯛꯄꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯪꯒꯣꯝ ꯑꯗꯨ ꯁꯠ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯈꯔ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ ꯑꯦ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯍꯨꯔꯥꯟꯕꯤꯗꯧꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯗꯤ ꯁꯅꯥꯇꯣꯝꯕꯤ ꯃꯇꯧ ꯑꯗꯨꯗ ꯋꯥꯟꯊꯈꯩ ꯅꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯨꯄꯥꯅꯕꯨ ꯑꯗꯨꯛ ꯌꯥꯝ ꯄꯥꯡꯗꯕ ꯍꯧꯅꯕ꯭ꯔꯣ ꯑꯉꯥꯟꯕꯁꯤꯗ ꯁꯅꯥꯇꯣꯝꯕꯤꯒꯤ ꯄꯥꯡꯗꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯗ ꯈꯔ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯏ ꯂꯩꯁꯥꯕꯤꯅ ꯑꯉꯟꯕ ꯑꯌꯨꯛꯇ ꯂꯥꯛꯇꯨꯅ ꯄꯥꯈꯪ ꯑꯃꯒꯤ ꯃꯅꯥꯛꯇ ꯀꯅꯥꯅ ꯂꯦꯞꯄꯨ ꯍꯥꯏꯒꯦ ꯂꯩꯁꯥꯕꯤꯅ ꯄꯥꯈꯪ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯥꯅꯦ ꯂꯩ ꯌꯥꯗꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗꯗꯤ ꯌꯥꯗꯦ ꯑꯗꯨꯝꯅ ꯇꯧꯅꯗꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯁꯨꯝ ꯂꯩꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯂꯥꯎꯅ ꯆꯪꯈꯤꯗꯨꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯈꯝꯕ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯅꯥꯇꯣꯝꯕꯤ ꯆꯠꯂꯣ ꯃꯤꯅ ꯎꯈ꯭ꯔꯒ ꯐꯖꯗꯦ ꯅꯪꯒꯤ ꯑꯅꯝꯒꯟꯕꯗꯣ ꯇꯧꯒꯅꯨ ꯆꯠꯂꯣꯏ ꯉꯁꯤꯗꯤ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯁ ꯁꯅꯥꯇꯣꯝꯕꯤ ꯆꯠꯂꯣ ꯍꯥꯏꯕ ꯏꯃꯥ ꯏꯔꯨꯖꯕ ꯀꯨꯝꯈꯤꯕꯅꯤ ꯏꯃꯥ ꯀꯥꯔꯛꯄꯅ ꯍꯥꯜꯂꯅꯤꯌꯦ ꯂꯥꯛꯁꯅꯨ ꯀꯩꯅꯣ ꯏꯅꯦ ꯂꯥꯛꯄꯗꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯈꯝꯕ ꯉꯛꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯏ ꯑꯦ ꯅꯪꯗꯤ ꯏꯃꯥ ꯂꯥꯛꯑ ꯀꯩꯗꯧꯗꯣꯏꯕ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯌꯥꯝ ꯂꯩ ꯅꯪꯗꯤ ꯏꯃꯥꯒ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯕ ꯆꯠꯂꯣ ꯆꯥꯛ ꯇꯨꯝ ꯊꯣꯡꯉꯨꯆꯣ ꯆꯠꯂꯣ ꯅꯌꯨꯝꯗ ꯁꯅꯥꯇꯣꯝꯕꯤ ꯈꯝꯕꯒꯤ ꯃꯅꯥꯛꯇ ꯈꯔ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯣꯅꯦ ꯆꯥꯛꯇꯤꯅꯦ ꯇꯥ ꯆꯥꯎꯕꯅꯅꯦ ꯉꯁꯥꯏꯅ ꯊꯣꯡꯉꯝꯃꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯠꯂꯣ ꯏꯃꯥ ꯂꯥꯛꯑꯅꯤ ꯍꯥꯏꯕ ꯁꯅꯥꯇꯣꯝꯕꯤ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯦ ꯈꯝꯕꯅ ꯆꯠꯂꯣ ꯍꯥꯏꯅ ꯍꯨꯏ ꯍꯧꯗꯣꯡ तानꯕꯒꯨꯝꯅ ꯇꯥꯜꯂꯛꯄ ꯑꯁꯤꯗ ꯁꯨꯛꯂꯥꯛ ꯂꯥꯛꯑꯣꯏꯌꯦ ꯅꯣꯏꯁꯤꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯑꯩꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯔꯨꯝ ꯇꯧꯗꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯍꯧꯒꯠꯂꯛꯏ ꯈꯝꯕ ꯇꯁꯦꯡꯅ ꯁꯅꯥꯇꯣꯝꯕꯤꯕꯨ ꯆꯠꯍꯟꯅꯤꯡꯕꯗꯤ ꯅꯠꯇꯦ ꯈꯝꯕ ꯃꯃꯥ ꯂꯥꯏꯔꯕꯤꯅ ꯅꯣꯡꯃꯒꯤ ꯆꯥꯛ ꯐꯥꯎꯕ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯗꯅ ꯂꯦꯜꯂꯤꯕꯅꯤ ꯁꯅꯥꯇꯣꯝꯕꯤꯒ ꯌꯦꯡꯅꯔꯕꯗꯤ ꯃꯈꯣꯏ ꯑꯗꯨ ꯈꯨꯌꯥꯒꯤ ꯎꯐꯨꯜꯒꯨꯝꯕꯅꯤ ꯈꯟꯗꯨꯅ ꯈꯝꯕꯅ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯅ ꯉꯥꯡꯕ ꯄꯥꯝꯗꯕꯅꯅꯤ ꯁꯅꯥꯇꯣꯝꯕꯤꯅ ꯆꯠꯀꯦ ꯍꯥꯏꯅ ꯍꯧꯒꯠꯂꯛꯄ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯔꯣ ꯁꯪꯕꯤ ꯃꯈꯨꯠꯇ ꯑꯀꯥꯏꯕ ꯕꯥꯔꯇꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯏꯔꯨꯖꯕ ꯀꯥꯔꯛꯏ ꯁꯅꯥꯇꯣꯝꯕꯤꯅ ꯄꯦꯔꯨꯝ ꯂꯩꯔꯝꯕ ꯑꯗꯨꯗ ꯊꯔꯣ ꯁꯪꯕꯤꯅ ꯍꯩꯃꯥ ꯏꯆꯥ ꯁꯅꯥꯇꯣꯝꯕꯤ ꯂꯥꯛꯑꯝꯃꯤꯕ꯭ꯔꯣ ꯍꯣꯏꯅꯦ ꯏꯆꯥꯕꯨ ꯀꯩꯗꯧꯕ ꯂꯥꯛꯑꯝꯃꯤꯅꯣ ꯍꯣꯔꯦꯟ ꯄꯥꯕꯨꯡꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯍꯥꯞꯅꯅꯕ ꯏꯅꯦꯗꯒꯤ ꯀꯕꯣꯛ ꯈꯔ ꯂꯩꯔꯨꯆꯣ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯍꯩꯃꯥ ꯀꯕꯣꯛꯇꯤ ꯑꯃꯠꯇꯕꯨ ꯂꯩꯔꯝꯃꯔꯣꯏꯅꯦꯍꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯕꯨꯗꯤ ꯏꯅꯦꯅ ꯁꯥꯔꯅꯤ ꯑꯗꯨ ꯑꯣꯏꯅ ꯅꯪꯅꯅꯕ ꯂꯧꯕ ꯂꯥꯛꯑꯣꯀꯣ ꯏꯅꯦꯗꯣ ꯅꯪꯒꯤ ꯅꯪꯅꯅꯕ ꯁꯥꯕꯤꯔꯒꯦ ꯍꯣꯏꯅꯦ ꯍꯣꯔꯦꯟ ꯇꯥ ꯆꯥꯎꯕ ꯊꯥꯔꯛꯑꯒꯦ ꯊꯔꯣ ꯁꯪꯕꯤꯗꯨ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁꯅꯥꯇꯣꯝꯕꯤꯒꯤ ꯑꯁꯥꯡꯕ ꯃꯁꯝ ꯑꯗꯨ ꯅꯥꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯔꯦꯟꯕꯨ ꯏꯆꯥꯕꯨ ꯊꯕꯛ ꯂꯩꯕ꯭ꯔꯅꯦ ꯅꯪꯒꯤ ꯇꯥ ꯆꯥꯎꯕꯗꯣ ꯑꯣꯏꯅ ꯊꯥꯔꯛꯀꯦ ꯍꯥꯏꯕ꯭ꯔꯣ ꯏꯆꯥꯕꯣ ꯁꯅꯥꯇꯣꯝꯕꯤ ꯃꯃꯥꯏ ꯑꯗꯨ ꯈꯔ ꯁꯨꯛꯊꯗꯨꯅ ꯂꯩꯇꯦ ꯑꯗꯣ ꯑꯩ ꯂꯥꯛꯑꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯨꯛꯊꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯊꯔꯣꯅ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦꯅꯦ ꯏꯆꯥꯕꯣ ꯅꯪ ꯄꯥꯕꯨꯡꯅ ꯑꯩꯒꯤꯁꯤꯗ ꯂꯥꯛꯄ ꯉꯥꯡꯕ꯭ꯔꯣ ꯉꯥꯡꯗꯦ ꯇꯥ ꯈꯝꯕꯅ ꯑꯩꯅ ꯂꯥꯛꯄꯁꯦ ꯂꯥꯛꯍꯟꯅꯤꯡꯗꯕ ꯃꯥꯜꯂꯦ ꯑꯩꯕꯨ ꯆꯠꯂꯣ ꯍꯥꯏꯅ ꯑꯗꯨꯝ ꯇꯥꯜꯂꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯔꯣ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯊꯔꯣ ꯃꯆꯥꯒꯤ ꯋꯥꯈꯜꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯃꯤ ꯈꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯅꯪꯗꯤ ꯀꯔꯤꯒꯤ ꯑꯉꯥꯡꯁꯤꯗ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯜꯂꯤꯕ
ꯈꯝꯕ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯈꯔ ꯂꯠꯂꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯑꯩꯅ ꯁꯟ ꯁꯪꯒꯣꯝ ꯁꯨꯝꯂꯤꯉꯩꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯗ ꯑꯩꯁꯨ ꯈꯪꯗꯅ ꯁꯪꯒꯣꯝꯗꯨꯁꯨ ꯍꯩꯗꯣꯛꯈ꯭ꯔꯦ. ꯑꯗꯨꯗ ꯈꯔ ꯁꯥꯎꯅꯤꯡꯉꯨꯔꯦ. ꯊꯤꯗ, ꯑꯗꯨꯒꯤꯕꯨ ꯏꯆꯥ ꯁꯅꯥꯇꯣꯝꯕꯤꯗ ꯉꯥꯡꯕ ꯍꯧꯅꯕ꯭ꯔꯣ? ꯍꯩꯗꯣꯛꯈ꯭ꯔꯗꯤ ꯍꯩꯗꯣꯛꯈ꯭ꯔꯦꯗꯅ. ꯑꯁꯨꯝꯅ ꯉꯥꯡꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯅꯥꯇꯣꯝꯕꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯝꯕꯒꯤ ꯃꯃꯥꯡꯗ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯇꯨꯅ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ. ꯑꯣ, ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯑꯩꯕꯨ ꯆꯠꯂꯣ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯜꯂꯤꯁꯤꯗꯤ ꯅꯪꯒꯤ ꯁꯪꯒꯣꯝ ꯑꯗꯣ ꯑꯩꯅ ꯍꯩꯗꯣꯛꯍꯟꯕꯒꯤ ꯁꯥꯎꯅꯤꯡꯗꯨꯅ ꯇꯧꯔꯤ ꯑꯣꯏꯔꯦ. ꯈꯝꯕ ꯃꯃꯥꯁꯨ ꯂꯩꯕ ꯑꯗꯨꯗ ꯀꯩꯁꯨ ꯈꯨꯝꯗꯦ, ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩ. ꯁꯅꯥꯇꯣꯝꯕꯤꯁꯨ ꯃꯥꯒꯤ ꯃꯤꯆꯪ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯊꯧꯅꯥ ꯑꯗꯨ ꯈꯔ ꯍꯦꯟꯒꯠꯂꯛꯏ. ꯁꯅꯥꯇꯣꯝꯕꯤ ꯐꯅꯦꯛ ꯃꯆꯤꯗ ꯌꯦꯞꯂꯤꯕ ꯄꯩꯁꯥ ꯑꯗꯨ ꯂꯧꯊꯣꯔꯛꯇꯨꯅ, ꯁꯦ, ꯅꯪꯒꯤ ꯁꯪꯒꯣꯝ ꯍꯩꯗꯣꯛꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯃꯜꯅꯤ, ꯁꯤꯜꯁꯦ ꯂꯧꯁꯤꯜꯂꯣ. ꯈꯝꯕ ꯈꯨꯝꯗꯦ. ꯁꯅꯥꯇꯣꯝꯕꯤ ꯑꯃꯨꯛꯁꯨ, ꯁꯦ ꯂꯧꯔꯣ, ꯑꯩꯅ ꯅꯪꯒꯤ ꯁꯪꯒꯣꯝ ꯑꯗꯣ ꯍꯩꯗꯣꯛꯍꯟꯈ꯭ꯔꯦ. ꯈꯝꯕꯗꯨ ꯈꯨꯝꯗꯕ ꯌꯥꯗꯗꯨꯅ, ꯌꯥꯔꯦ ꯁꯅꯥꯇꯣꯝꯕꯤ, ꯑꯩ ꯁꯦꯜꯁꯦ ꯂꯧꯔꯨꯒꯨꯝꯒꯦ. ꯈꯝꯕ ꯄꯥꯡꯒꯜ ꯑꯃꯁꯨ ꯏꯊꯣꯛ ꯊꯣꯛꯇ꯭ꯔꯦ. ꯃꯃꯥꯁꯨ ꯂꯩꯕ ꯑꯗꯨꯗ ꯇꯧꯔꯤꯕꯅꯤ. ꯑꯗꯨꯃꯛꯇꯤ ꯅꯠꯇꯦ, ꯈꯝꯕ ꯑꯔꯥꯟꯕ ꯂꯣꯏꯅ ꯇꯥꯔꯦ. ꯁꯅꯥꯇꯣꯝꯕꯤ ꯈꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯠ ꯄꯥꯏꯗꯨꯅ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ. ꯈꯝꯕ ꯁꯅꯥꯇꯣꯝꯕꯤꯕꯨ ꯇꯥꯟꯅꯗꯨꯅ ꯁꯦꯜ ꯑꯗꯨ ꯄꯤꯒꯦ ꯍꯥꯏꯅ ꯇꯧꯏ. ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯄꯤꯔꯨꯔꯅꯨ. ꯈꯝꯕ ꯅꯨꯡꯉꯥꯏꯇꯅ, ꯁꯅꯥꯇꯣꯝꯕꯤꯁꯦ ꯆꯥꯟꯅꯅ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯏꯃꯥ. ꯁꯥꯎꯔꯣꯏ ꯁꯥꯎꯔꯣꯏ, ꯍꯣꯔꯦꯟ ꯃꯥꯏꯅ ꯂꯥꯛꯆꯅꯤ, ꯑꯗꯨꯒ ꯍꯦꯛ ꯊꯦꯝꯃꯨ. ꯑꯁ, ꯊꯦꯝꯃꯣꯏ ꯊꯦꯝꯃꯣꯏ, ꯃꯊꯣꯡ ꯐꯖꯅ ꯆꯥꯗꯕ ꯅꯨꯄꯤꯅꯤ ꯃꯁꯦ. ꯁꯪꯒꯣꯝꯁꯨ ꯂꯣꯏꯅ ꯍꯩꯗꯣꯛꯏ ꯌꯦꯡꯉꯨꯁꯦ. ꯁꯅꯥꯇꯣꯝꯕꯤ ꯆꯥꯎꯕꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨꯗ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯐꯝꯂꯗꯨꯅ ꯏꯟꯁꯥꯡ ꯁꯦꯝꯕ ꯌꯥꯎꯁꯤꯜꯂꯛꯏ. ꯆꯥꯎꯕ ꯃꯇꯧ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯍꯪꯂꯛꯏ, ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯁꯤꯕꯣ ꯏꯕꯦꯝꯃ ꯁꯅꯥꯇꯣꯝꯕꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯛꯏ. ꯁꯅꯥꯇꯣꯝꯕꯤ ꯈꯨꯝꯗꯦ. ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯝ ꯏꯟꯁꯥꯡ ꯑꯗꯨ ꯁꯦꯝꯃꯤ. ꯆꯥꯎꯕ ꯑꯃꯨꯛꯁꯨ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯕꯅꯤꯅꯦ ꯁꯅꯥꯇꯣꯝꯕꯤ? ꯁꯅꯥꯇꯣꯝꯕꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯂꯗꯨꯅ ꯅꯣꯛꯊꯣꯔꯛꯏ, ꯅꯣꯛꯅ ꯅꯣꯛꯅ. ꯀꯩꯅꯣ ꯇꯥ ꯆꯥꯎꯕ? ꯇꯥ ꯆꯥꯎꯕ ꯅꯊꯟꯇ ꯆꯥꯛ ꯊꯣꯡꯕꯗꯣ ꯋꯥꯔꯝꯃꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯤ. ꯃꯁꯤꯗ ꯇꯥ ꯆꯥꯎꯕꯅ ꯑꯗꯨꯛ ꯌꯥꯝꯅ ꯉꯛꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯐꯝꯊꯔꯝꯕꯗꯨ ꯁꯠ ꯍꯧꯒꯠꯈꯤꯗꯨꯅ ꯊꯣꯡꯂꯤꯕ ꯏꯟꯁꯥꯡ ꯑꯗꯨ ꯑꯣꯠꯅ ꯑꯣꯠꯅ, ꯏꯕꯦꯝꯃꯅ ꯇꯧꯊꯣꯛꯇꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯅꯪ ꯇꯥ ꯆꯥꯎꯕꯗꯤ ꯉꯥꯎꯔꯨꯔꯦꯅꯦꯍꯦ. ꯍꯩꯃꯥ, ꯑꯩꯕꯨ ꯇꯥ ꯆꯥꯎꯕꯒꯤ ꯃꯇꯦꯡ ꯁꯨꯛꯄꯥꯡ ꯄꯥꯡꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ? ꯄꯥꯡꯉꯤ ꯄꯥꯡꯉꯤ. ꯑꯩꯈꯣꯏ ꯏꯕꯦꯝꯃꯅ ꯄꯥꯡꯃꯟꯗꯅ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ. ꯁꯅꯥꯇꯣꯝꯕꯤ ꯍꯥꯏꯔꯛꯂꯤꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯏ. ꯁꯅꯥꯇꯣꯝꯕꯤ ꯀꯦꯊꯣꯛꯅ ꯌꯣꯜꯂꯛꯄ ꯃꯆꯥꯒ ꯑꯣꯏꯔꯦ. ꯑꯗꯨꯒꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯧꯗꯨꯅ ꯑꯉꯥꯡ ꯃꯌꯥꯝꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯕꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯁꯤ ꯀꯌꯥ ꯌꯥꯎꯗꯕꯅꯤ. ꯇꯥ ꯆꯥꯎꯕ, ꯋꯥ ꯉꯥꯡꯕꯗꯅꯦ ꯀꯣꯆꯤ ꯀꯣꯔꯥꯡꯒ ꯀꯨꯠꯅꯒꯨꯝꯁꯤꯀꯣ. ꯍꯥꯏꯅꯤꯡꯕꯗꯣ ꯗꯣꯡ ꯗꯣꯡ ꯍꯥꯏꯅꯁꯤ. ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯦ ꯄꯥꯕꯨꯡꯒ ꯑꯩꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ. ꯀꯣꯠꯆꯗꯦ ꯀꯣꯠꯆꯗꯦ. ꯑꯗꯨ ꯁꯅꯥꯇꯣꯝꯕꯤ, ꯅꯪꯕꯨ ꯍꯌꯦꯡ ꯅꯌꯨꯝ ꯄꯥꯜꯂꯒ ꯀꯝꯗꯧꯗꯣꯔꯤꯕꯅꯣ? ꯌꯨꯝꯒꯤ ꯊꯕꯛꯀꯁꯦ ꯈꯔꯗꯤ ꯇꯧꯍꯧꯕ ꯇꯝꯃꯨ ꯀꯩꯗꯧꯒꯦ ꯅꯪꯕꯣ? ꯀꯩꯅꯣ ꯇꯥ ꯆꯥꯎꯕ, ꯑꯩꯁꯤꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯝꯇ ꯍꯩꯇꯕ ꯑꯣꯏꯅ ꯎꯕꯤꯔꯨꯔꯕ꯭ꯔꯣ? ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯑꯩꯁꯨ ꯆꯞ ꯆꯥꯅ ꯂꯣꯏꯅ ꯍꯩ. ꯑꯩꯅ ꯇꯥ ꯆꯥꯎꯕ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯈꯔ ꯇꯧꯗꯕꯅꯦ. ꯑꯩ ꯂꯩꯔꯤ ꯍꯥꯏꯅ ꯇꯧꯗ꯭ꯔꯤꯕ ꯏꯕꯦꯝꯃ, ꯌꯨꯝ ꯄꯥꯟꯕꯗꯁꯨ ꯑꯩꯕꯨ ꯄꯨꯕꯤꯒꯗꯧꯔꯤꯕ꯭ꯔో? ꯍꯣꯏ, ꯄꯨꯗꯣꯏꯅꯦ. ꯁꯅꯥꯇꯣꯝꯕꯤ ꯃꯈꯣꯟ ꯑꯗꯨ ꯈꯔ ꯇꯞꯊꯔꯒ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯈꯔ ꯆꯪꯁꯤꯟꯗꯨꯅ ꯃꯄꯥꯕꯨꯡ ꯇꯥꯈꯤꯅꯤ ꯍꯥꯏꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯇꯥ ꯆꯥꯎꯕ, ꯍꯣꯔꯦꯟꯗꯤꯅꯦ ꯇꯥ ꯈꯝꯕ ꯍꯣꯏꯗ ꯀꯕꯣꯛ ꯁꯥꯕ ꯆꯠꯂꯨꯁꯦ. ꯇꯥ ꯆꯥꯎꯕꯅ ꯄꯥꯕꯨꯡꯗ ꯀꯕꯣꯛ ꯂꯩꯕꯅꯦ ꯍꯥꯏꯅ ꯈꯨꯝꯃꯨ. ꯇꯥ ꯆꯥꯎꯕ ꯌꯥꯎꯔꯗꯤ ꯌꯥꯅꯤꯕ. ꯑꯣ, ꯉꯁꯥꯏꯗꯒꯤ ꯃꯔꯝ ꯃꯣꯛꯂꯤꯁꯤꯗꯤ ꯁꯤꯒꯤ ꯑꯣꯏꯔꯦ. ꯁꯅꯥꯇꯣꯝꯕꯤ ꯈꯨꯝꯗꯦ. ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯅꯣꯝꯃꯤ. ꯑꯗꯣ ꯏꯕꯦꯝꯃ, ꯅꯪꯅ ꯄꯥꯕꯨꯡꯅ ꯅꯪꯕꯨ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯄ ꯆꯧꯊꯣꯏꯗ ꯊꯥꯖꯅꯤ ꯍꯥꯏꯔꯤꯅꯦ. ꯑꯗꯨꯅ ꯀꯝꯗꯧꯕ? ꯍꯥꯏꯖꯁꯅꯨ ꯍꯥꯏꯖꯁꯅꯨ, ꯌꯥꯒꯗꯕ ꯑꯩꯅ ꯌꯥꯗ꯭ꯔ ꯂꯣꯏꯔꯦ. ꯑꯩꯗꯤꯅꯦ ꯑꯋꯥꯡꯂꯣꯝꯒꯤ ꯇꯥ ꯈꯝꯕꯁꯤꯗ ꯂꯩꯔꯗꯝꯅꯦ. ꯑꯦ, ꯀꯔꯤ? ꯀꯕꯣꯛ ꯁꯥꯕꯤ ꯊꯔꯨ ꯁꯪꯕꯤꯒꯤ ꯃꯆꯥ ꯈꯝꯕꯗ ꯅꯪꯅ ꯂꯩꯒꯗꯧꯔꯤꯕ? ꯁꯅꯥꯇꯣꯝꯕꯤ ꯃꯈꯣꯟ ꯑꯗꯨ ꯍꯦꯟꯅ ꯇꯞꯊꯔꯗꯨꯅ ꯅꯥꯛꯌꯦꯠ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ, ꯇꯞꯅ ꯍꯥꯏꯌꯣ ꯇꯥ ꯆꯥꯎꯕ, ꯄꯥꯕꯨꯡ ꯇꯥꯈꯤꯅꯤ ꯍꯥꯏꯕ. ꯏꯕꯦꯝꯃ, ꯏꯕꯦꯝꯃꯒꯤ ꯋꯥꯈꯜ ꯑꯗꯨꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯀꯔꯤꯕꯨ ꯂꯣꯠꯇꯨꯅ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯅꯅꯦ ꯈꯪꯒꯗꯕ ꯂꯩꯔꯕꯗꯨꯕꯨ. ꯍꯣꯏ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯇꯤ ꯃꯈꯥ ꯐꯣꯡꯕ ꯌꯥꯗ꯭ꯔꯤꯗꯅ. ꯁꯅꯥꯇꯣꯝꯕꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯅꯄꯥꯕꯨꯡꯅ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯁꯤꯗꯤ ꯅꯪ ꯈꯪꯗꯤ ꯈꯪꯉꯤꯀꯣ? ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯗꯣ ꯇꯥ ꯆꯥꯎꯕ,
ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯣꯔꯦꯟ ꯆꯠꯁꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯒꯤ ꯃꯐꯝꯗ ꯌꯥꯅꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯇꯛꯁꯤꯜꯂꯛꯏ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯕ ꯌꯥꯗꯕ ꯉꯝꯗꯗꯨꯅ ꯆꯠꯄꯗ ꯇꯥꯔꯦ ꯅꯨꯃꯤꯠ ꯈꯔ ꯂꯩꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯁꯅꯥꯇꯣꯝꯕꯤꯅ ꯆꯥꯎꯕꯕꯨ ꯊꯤꯔꯛꯏ ꯆꯥꯎꯕ ꯁꯅꯥꯇꯣꯝꯕꯤꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯀꯥꯎꯊꯣꯛꯂꯨꯔꯦ ꯏꯃꯨꯡ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯁꯦꯕꯥ ꯇꯧꯅꯅꯕ ꯍꯣꯠꯅꯕꯗ ꯇꯥ ꯆꯥꯎꯕꯧ ꯆꯠꯁꯤꯜꯂꯛꯑꯣ ꯄꯥꯕꯨꯡ ꯎꯗ꯭ꯔꯤꯀꯥꯟꯁꯤꯗ ꯁꯅꯥꯇꯣꯝꯕꯤ ꯊꯕꯛ ꯈꯔꯁꯨ ꯋꯥꯠꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯁꯤ ꯀꯩꯗꯧꯒꯦ ꯑꯩꯗꯤ ꯀꯥꯎꯁꯨ ꯀꯥꯎꯊꯣꯛꯂꯨꯗꯅ ꯊꯕꯛ ꯃꯆꯤꯠ ꯈꯔ ꯂꯣꯏꯁꯤꯜꯍꯧꯗ꯭ꯔꯦ ꯑꯁ ꯇꯥ ꯆꯥꯎꯕ ꯀꯣꯟꯅ ꯇꯧꯔꯁꯤ ꯂꯥꯛꯑꯣꯕ ꯍꯣꯔꯦꯟ ꯑꯩꯁꯨ ꯌꯥꯎꯕꯤꯔꯒꯦꯕ ꯂꯥꯛꯑꯣ ꯄꯥꯕꯨꯡꯅ ꯊꯤꯔꯛꯑꯅꯤ ꯍꯥꯏꯕ ꯑꯁꯨꯝꯅ ꯍꯥꯏꯅ ꯕꯥꯕꯨꯅ ꯆꯥꯎꯕꯕꯨ ꯍꯩ ꯆꯥꯎꯕ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯆꯥꯎꯕ ꯇꯥꯗꯦ ꯕꯥꯕꯨꯅ ꯀꯧꯔꯤꯕꯗꯨ ꯁꯅꯥꯇꯣꯝꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯕꯥꯕꯨꯗꯨ ꯈꯣꯟꯗꯥ ꯈꯔ ꯀꯜꯂꯞꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯍꯩ ꯆꯥꯎꯕ ꯑꯩꯅ ꯀꯧꯔꯤꯁꯤꯕꯨ ꯅꯪꯕꯨ ꯇꯥꯗ꯭ꯔꯕꯔꯣ ꯆꯥꯎꯕ ꯍꯟꯗꯛꯇꯤ ꯕꯥꯕꯨꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗꯨꯅ ꯈꯨꯝꯂꯛꯏ ꯇꯥꯖꯔꯦ ꯕꯥꯕꯨ ꯀꯔꯤ ꯍꯥꯏꯕꯤꯕꯅꯣ ꯍꯩ ꯃꯤꯁꯨ ꯂꯥꯛꯏ ꯑꯩꯒꯤ ꯎꯄꯨꯗ ꯌꯥꯎꯕ ꯄꯥꯛꯁꯤ ꯑꯗꯨꯗꯒꯤꯅꯦ ꯆꯦ ꯆꯥꯡ ꯈꯔꯗꯣ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ ꯕꯥꯕꯨꯅ ꯄꯨꯔꯛꯎ ꯍꯥꯏꯔꯤꯕ ꯆꯦ ꯆꯥꯡ ꯑꯃꯗꯤ ꯄꯥꯛꯁꯤ ꯑꯗꯨ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯄꯩꯁꯥ ꯄꯥꯟꯅꯅꯕ ꯆꯦ ꯆꯥꯡ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥ ꯉꯥꯛꯇꯅꯤ ꯈꯨꯜ ꯑꯗꯨꯒꯤ ꯁꯅꯥ ꯕꯟꯗꯣꯞ ꯂꯧꯁꯤꯡꯒꯤ ꯕꯟꯗꯣꯞ ꯄꯨꯝꯅꯃꯛ ꯕꯥꯕꯨꯅ ꯂꯣꯏꯅ ꯂꯧꯔꯤꯕꯅꯤ ꯑꯗꯨꯅ ꯕꯥꯕꯨꯕꯨ ꯀꯧꯔꯛꯂꯤꯕꯅꯤ ꯆꯥꯎꯕ ꯇꯍꯥ ꯄꯥꯛꯁꯤ ꯑꯗꯨ ꯀꯣꯟꯗꯨꯅ ꯄꯨꯔꯛꯏ ꯕꯥꯕꯨ ꯃꯁꯤꯗ ꯂꯩꯖꯔꯦ ꯐꯔꯦ ꯁꯤꯗ ꯊꯅꯝꯃꯨ ꯅꯪꯕꯨ ꯑꯩꯅ ꯀꯧꯕꯁꯦ ꯈꯔ ꯇꯥꯎꯅꯦ ꯐꯅꯤ ꯕꯥꯕꯨ ꯑꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯇꯥꯍꯧꯗ꯭ꯔꯦ ꯆꯥꯎꯕ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯂꯣꯟꯅ ꯈꯝꯕꯒꯤ ꯌꯨꯝꯗ ꯆꯠꯅꯅꯕ ꯊꯣꯛꯂꯛꯏ ꯆꯥꯎꯕꯅ ꯁꯅꯥꯇꯣꯝꯕꯤ ꯐꯣꯡꯅ ꯑꯗꯨꯝ ꯆꯠꯄ ꯃꯌꯥꯕꯁꯤꯕꯨ ꯀꯕꯣꯛ ꯂꯩꯕꯕꯣ ꯍꯣ ꯑꯩ ꯌꯥꯎꯅ ꯆꯠꯀꯦ ꯍꯥꯏꯕꯗꯤ ꯄꯥꯕꯨꯡꯅ ꯌꯥꯔꯛꯑꯣꯏꯌꯦ ꯑꯗꯨꯒꯤꯅꯤ ꯇꯥ ꯆꯥꯎꯕꯁꯦ ꯑꯣꯟꯊꯣꯛꯅ ꯚꯥꯞ ꯇꯥꯈꯤꯗ꯭ꯔꯦ ꯑꯗꯨꯛ ꯌꯥꯝꯅ ꯈꯣꯏꯗꯥꯔꯗꯕꯨ ꯕꯥꯕꯨꯗ ꯀꯣꯛ ꯍꯥꯏꯔ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯈꯣꯡꯊꯥꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯊꯣꯔꯛꯂꯤꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯕꯥꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯂꯤꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯍꯩ ꯁꯅꯥꯇꯣꯝꯕꯤ ꯆꯥꯎꯕ ꯀꯗꯥꯏꯗꯅꯣ ꯅꯣꯏ ꯑꯅꯤꯅ ꯂꯣꯟꯅ ꯆꯠꯀꯦ ꯇꯧꯔꯤꯗꯨꯅ ꯑꯅꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯔꯥꯜ ꯂꯩꯕ ꯊꯕꯛ ꯇꯧꯔꯨꯔꯕꯅꯤꯅ ꯆꯥꯎꯕ ꯅꯣꯛꯁꯤꯟꯅꯗꯨꯅ ꯕꯥꯕꯨ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯨꯝ ꯑꯇꯩ ꯃꯈꯥ ꯇꯥꯗꯦ ꯈꯨꯝꯐꯝ ꯈꯪꯗꯦ ꯁꯅꯥꯇꯣꯝꯕꯤꯁꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯕꯥꯕꯨ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯁꯅꯥꯇꯣꯝꯕꯤ ꯀꯗꯥꯏꯗ ꯆꯠꯀꯦ ꯇꯧꯔꯤꯕꯅꯣ ꯑꯁꯨꯝꯅ ꯍꯪꯖꯤꯜꯂꯛꯄ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯤ ꯈꯨꯝꯗ ꯌꯥꯗ꯭ꯔꯗꯨꯅ ꯕꯥꯕꯨ ꯀꯩꯁꯨ ꯇꯧꯗꯦꯗ ꯆꯥꯎꯕ ꯅꯈꯣꯏ ꯑꯔꯣꯟꯕꯃꯗꯤ ꯇꯧꯕ ꯃꯥꯜꯂꯦ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯕꯣꯛ ꯂꯩꯔꯨꯒꯦ ꯇꯧꯕꯅꯤ ꯏꯅꯦ ꯊꯔꯣ ꯈꯣꯏꯗꯒꯤ ꯑꯗꯨꯒꯤꯕꯨ ꯂꯣꯟꯅ ꯆꯠꯄ ꯍꯧꯅꯕ꯭ꯔꯅꯦ ꯕꯥꯕꯨ ꯑꯁꯦꯡꯕ ꯃꯤꯅꯤ ꯃꯤꯒꯤ ꯃꯤꯇꯧ ꯃꯤꯔꯝ ꯌꯥꯝꯅ ꯈꯪꯕ ꯃꯤꯅꯤ ꯆꯥꯎꯕ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗ ꯌꯥꯗ꯭ꯔꯦ ꯉꯁꯥꯏꯁꯨ ꯁꯅꯥꯇꯣꯝꯕꯤ ꯆꯠꯂꯨꯔꯕꯅꯤ ꯑꯗꯨꯗ ꯀꯕꯣꯛ ꯑꯁꯥꯕ ꯂꯩꯇꯦ ꯍꯥꯏꯅ ꯍꯜꯂꯛꯑꯦ ꯑꯗꯨꯗ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯆꯠꯂꯕꯗꯤ ꯕꯥꯕꯨꯅ ꯉꯥꯡꯅꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯑꯔꯣꯟꯕ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯥꯕꯨ ꯆꯪꯈ꯭ꯔꯦ ꯑꯅꯤꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯏ ꯆꯠꯍꯧꯔꯁꯤ ꯂꯥꯛꯑꯣ ꯇꯥ ꯆꯥꯎꯕ ꯈꯔ ꯊꯨꯅ ꯆꯠꯂꯁꯤ ꯁꯅꯥꯇꯣꯝꯕꯤꯅ ꯆꯥꯎꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯗꯨꯅ ꯈꯝꯕꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯊꯔꯣ ꯊꯥꯡꯀꯠꯂꯤꯕ ꯈꯥꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯆꯨꯍꯤ ꯑꯗꯣ ꯄꯥꯊꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯀꯟꯅ ꯑꯣꯠꯄ ꯂꯥꯛꯅꯔꯤ ꯈꯝꯕꯁꯨ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯃꯃꯥꯅ ꯀꯕꯣꯛ ꯁꯥꯔꯤꯕ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ ꯈꯝꯕꯅ ꯇꯧꯔꯤꯕꯗꯨꯗ ꯁꯅꯥꯇꯣꯝꯕꯤ ꯆꯪꯗꯦ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ ꯁꯅꯥꯇꯣꯝꯕꯤꯅ ꯂꯦꯞꯄꯗꯨꯗ ꯆꯥꯎꯕꯁꯨ ꯂꯦꯞꯇꯨꯅ ꯂꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯅꯥꯇꯣꯝꯕꯤ ꯀꯩꯗꯧꯔꯒꯦ ꯆꯪꯉꯁꯤꯗꯅ ꯆꯥꯎꯕꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯇꯥꯔꯗꯨꯅ ꯌꯦꯡꯊꯣꯔꯛꯏ ꯊꯔꯣ ꯁꯪꯕꯤ ꯅꯣꯛꯇꯨꯅ ꯍꯩꯃꯥ ꯁꯅꯥꯇꯣꯝꯕꯤ ꯀꯩꯗꯧꯔꯦ ꯂꯦꯞꯇꯨꯅ ꯂꯩꯔꯕꯗꯤ ꯆꯪꯉꯛꯎ ꯌꯥꯗ꯭ꯔꯣ ꯅꯣꯏꯕꯣ ꯁꯅꯥꯇꯣꯝꯕꯤ ꯍꯥꯏꯔꯛꯂꯤꯕꯗꯨ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯀꯥꯟꯗ ꯆꯥꯎꯕꯅ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯈꯨꯝꯂꯛꯏ ꯈꯪꯗꯦꯗ ꯑꯩꯈꯣꯏ ꯁꯅꯥꯇꯣꯝꯕꯤꯁꯦ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯔꯛꯇ꯭ꯔꯦ ꯂꯩꯁꯥꯕꯤ ꯐꯥꯔꯛꯑ ꯃꯥꯜꯂꯤꯅꯦꯍꯦ ꯆꯥꯎꯕ ꯉꯥꯡꯉꯣꯏ ꯈꯪꯗꯦ ꯃꯕꯨꯛꯇ ꯋꯥ ꯊꯝꯕ ꯉꯝꯗꯦ ꯍꯥꯏꯅꯤꯡꯕ ꯁꯠ ꯍꯦꯛꯇ ꯍꯥꯏꯗꯣꯔꯛꯏ ꯁꯅꯥꯇꯣꯝꯕꯤ ꯏꯀꯥꯏꯔꯞ ꯇꯧꯏ ꯈꯝꯕꯗꯤ ꯊꯧꯋꯥ ꯏꯁꯥ ꯁꯥꯗꯦ ꯃꯥꯅ ꯇꯧꯒꯗꯕ ꯃꯊꯧ ꯑꯗꯨ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ ꯊꯔꯣꯅ ꯏꯆꯥꯁꯦ ꯏꯀꯥꯏꯈꯤꯕ ꯇꯥꯔꯦ ꯆꯪꯉꯣ ꯁꯤꯗ ꯐꯝꯁꯤꯜꯂꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯒꯥꯏꯔꯕ ꯃꯣꯔꯥ ꯑꯃ ꯄꯤꯔꯤ ꯁꯅꯥꯇꯣꯝꯕꯤꯁꯨ ꯆꯪꯂꯛꯇꯨꯅ ꯃꯣꯔꯥ ꯑꯗꯨꯗ ꯐꯝꯊꯒꯦ ꯇꯧꯕꯗ ꯃꯣꯔꯥ ꯑꯗꯨꯅ ꯁꯦꯒꯥꯏꯕꯅ ꯁꯅꯥꯇꯣꯝꯕꯤꯗꯨ ꯂꯣꯡꯅ ꯍꯥꯏꯊꯈ꯭ꯔꯦ ꯀꯂꯛ ꯃꯥꯡꯗ ꯆꯥꯡ ꯇꯥꯏ ꯍꯥꯏꯕꯗꯨꯅꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯈꯪꯍꯧꯗꯅ ꯋꯥ ꯂꯥꯎꯅ ꯅꯣꯛꯊꯣꯔꯛꯏ ꯊꯔꯣꯗꯗꯤ ꯅꯣꯛꯂꯛꯇꯦ ꯁꯅꯥꯇꯣꯝꯕꯤ ꯏꯀꯥꯏꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯁꯅꯥꯇꯣꯝꯕꯤ ꯍꯦꯟꯅ ꯏꯀꯥꯏꯔꯛꯏ ꯁꯅꯥꯇꯣꯝꯕꯤ ꯍꯦꯟꯅ ꯀꯞꯅꯤꯡꯕ ꯃꯇꯥꯡ ꯍꯥꯏꯕꯗꯨ ꯌꯧꯔꯛꯂꯦ ꯑꯇꯩꯗꯤ ꯊꯣꯏꯅ ꯈꯜꯂꯨꯗꯦ ꯈꯝꯕꯅ ꯌꯥꯝꯅ
ꯀꯂꯛꯄꯦꯟꯅ ꯅꯣꯛꯄ ꯑꯗꯨꯅ ꯍꯦꯟꯅ ꯁꯅꯥꯇꯣꯝꯕꯤ ꯏꯀꯥꯏꯕꯅꯤ꯫ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯔꯣꯅ ꯍꯥꯏꯔꯛꯏ, ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ, ꯏꯅꯦꯈꯣꯏꯒꯤ ꯃꯣꯔꯥꯁꯦ ꯏꯆꯥꯅ ꯐꯝꯕ ꯍꯩꯇ꯭ꯔꯕꯅꯅꯤ꯫ ꯁꯅꯥꯇꯣꯝꯕꯤ ꯇꯞꯅ ꯏꯀꯥꯏꯅ ꯇꯨꯔꯤꯕꯗꯨ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯠꯇꯦꯗ ꯏꯅꯦ, ꯃꯐꯝ ꯆꯥꯍꯧꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯇꯁꯦꯡꯅ ꯃꯐꯝ ꯆꯥꯍꯧꯗꯕꯒꯤ ꯇꯧꯕ ꯅꯠꯇꯦ, ꯃꯣꯔꯥ ꯑꯗꯨ ꯁꯦꯒꯥꯏꯕꯗꯨꯗ ꯄꯨꯊꯈꯤꯗꯨꯅ ꯇꯧꯕꯅꯤ꯫ ꯈꯝꯕꯅ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯅꯤ ꯈꯪꯉꯨ, ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯦ ꯅꯤꯡꯈꯥꯏꯒꯗꯧꯔꯕ, ꯀꯤꯟꯊꯒꯗꯧꯔꯕ ꯉꯥꯛꯇꯅꯤ꯫ ꯅꯈꯣꯏꯒꯨꯝꯕꯅ ꯄꯥꯏꯔꯨ ꯊꯦꯡꯂꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯆꯥꯎꯕ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯣꯔꯥ ꯑꯗꯨ ꯎꯕꯗ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯃꯣꯔꯥꯁꯤꯗꯤ ꯑꯩꯈꯣꯏ ꯁꯅꯥꯇꯣꯝꯕꯤꯅ ꯀꯔꯝꯅ ꯐꯝꯕ ꯍꯩꯒꯗꯧꯔꯤꯕꯅꯣ? ꯃꯁꯤꯗꯤ ꯑꯩꯐꯥꯎꯁꯨ ꯇꯨꯅꯤ꯫ ꯁꯅꯥꯇꯣꯝꯕꯤꯅ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯍꯟꯅꯤꯡꯗꯕꯅꯤ, ꯑꯗꯨꯕꯨ ꯆꯥꯎꯕꯅ ꯍꯦꯛꯇ ꯁꯠ ꯍꯥꯏꯗꯣꯔꯛꯏ꯫ ꯊꯥꯔꯣꯅ, ꯏꯕꯨꯡꯉꯣ, ꯅꯪꯅ ꯐꯝꯂꯤꯕ ꯐꯥꯟ ꯑꯗꯣ ꯁꯅꯥꯇꯣꯝꯕꯤꯗ ꯑꯃꯨꯛꯇ ꯄꯤꯌꯨ꯫ ꯄꯤꯔꯣꯏ, ꯑꯃꯨꯛꯁꯨ ꯑꯣꯟꯊꯔꯛꯀꯅꯤ, ꯃꯈꯥꯗ ꯃꯥꯏ ꯐꯝꯖꯖꯅꯤ, ꯕꯣꯔꯥꯗ ꯑꯣꯏꯅ ꯐꯝꯍꯜꯂꯨ꯫ ꯀꯔꯤꯅꯣꯅꯦꯍꯦ, ꯏꯆꯥꯗꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯁꯦ, ꯏꯃꯥꯒꯤꯁꯤꯗ ꯑꯣꯏꯅ ꯐꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣꯅ ꯐꯝꯂꯤꯕ ꯐꯥꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯁꯅꯥꯇꯣꯝꯕꯤꯗ ꯄꯤ꯫ ꯌꯥꯔꯅꯤ ꯏꯃꯥ, ꯑꯩ ꯁꯤꯗ ꯑꯗꯨꯝ ꯐꯝꯃꯒꯦ꯫ ꯂꯩꯔꯤꯕ ꯐꯥꯟ ꯑꯗꯨ ꯁꯅꯥꯇꯣꯝꯕꯤ ꯂꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯁꯦ, ꯁꯤꯗ ꯐꯝꯃꯨ, ꯁꯤꯗꯗꯤ ꯑꯣꯟꯊꯕꯁꯨ ꯇꯧꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯒꯥꯏꯕ ꯕꯣꯔꯥ ꯑꯃꯃꯨꯛ ꯄꯤꯔꯛꯏ ꯈꯝꯕꯅ꯫ ꯁꯅꯥꯇꯣꯝꯕꯤ ꯈꯝꯕꯅ ꯄꯤꯔꯛꯂꯤꯕ ꯕꯣꯔꯥ ꯑꯗꯨ ꯂꯧꯗꯨꯅ ꯐꯝꯂꯦ꯫ ꯑꯃꯨꯛꯁꯨ ꯕꯣꯔꯥ ꯑꯗꯨꯗ ꯇꯩꯔꯝꯕ ꯑꯃꯣꯠꯄꯁꯤꯡ ꯑꯗꯨ ꯐꯅꯦꯛ ꯑꯗꯨꯗ ꯂꯣꯏꯅ ꯇꯩꯗꯨꯅ ꯃꯣꯠꯁꯤꯜꯂꯦ꯫ ꯈꯝꯕ ꯇꯧꯒꯦ ꯍꯧꯅ ꯇꯧꯔꯤꯕꯅꯤ꯫ ꯈꯝꯕ ꯁꯅꯥꯇꯣꯝꯕꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯃꯥ ꯈꯪꯏ꯫ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯁꯅꯥꯇꯣꯝꯕꯤꯕꯨ ꯃꯉꯣꯟꯗ ꯅꯛꯁꯤꯟꯗꯅꯕ ꯃꯥ ꯍꯣꯠꯅꯩ꯫ ꯁꯅꯥꯇꯣꯝꯕꯤꯕꯨ ꯈꯝꯕꯅ ꯃꯤꯔꯥꯏꯕꯅꯤ꯫ ꯁꯅꯥꯇꯣꯝꯕꯤꯒꯤ ꯐꯅꯦꯛ ꯑꯗꯨꯗ ꯇꯩꯔꯤꯕ ꯑꯃꯣꯠꯄ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯊꯥꯔꯣꯅ, ꯐꯅꯦꯛꯇꯨ ꯂꯣꯏꯅ ꯃꯣꯠꯁꯤꯜꯂꯦꯅꯦꯍꯦ, ꯊꯤꯗ, ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ꯫ ꯃꯣꯠꯆꯔꯁꯅꯨꯅꯦ, ꯑꯩꯉꯣꯟꯗ ꯁꯨꯔꯒꯦ꯫ ꯊꯥꯔꯣ ꯆꯨꯍꯤ ꯑꯗꯨꯗ ꯂꯥꯏꯔꯦꯟ ꯀꯕꯣꯛ ꯈꯔ ꯍꯥꯞꯇꯨꯅ ꯀꯕꯣꯛ ꯁꯥꯅꯅꯕ ꯍꯥꯏꯗꯨꯅ ꯊꯥꯡꯊꯔꯛꯏ꯫ ꯈꯝꯕ ꯊꯥꯔꯣ ꯀꯕꯣꯛ ꯑꯗꯨ ꯃꯇꯨꯝ ꯇꯥꯗꯨꯅ ꯀꯕꯣꯛ ꯈꯔ ꯁꯥꯕ ꯍꯧꯔꯛꯏ꯫ ꯁꯅꯥꯇꯣꯝꯕꯤ ꯆꯥꯎꯕ ꯀꯕꯣꯛ ꯑꯗꯨ ꯆꯥꯅ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯉꯤ꯫ ꯁꯅꯥꯇꯣꯝꯕꯤ ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯀꯕꯣꯛ ꯑꯗꯨ ꯃꯥꯁꯨ ꯍꯩꯒꯗꯕꯒꯨꯝ ꯊꯥꯔꯣꯗ ꯍꯥꯏꯔꯛꯏ, ꯏꯅꯦ, ꯑꯩꯁꯨ ꯀꯕꯣꯛꯁꯤ ꯁꯥꯒꯦ꯫ ꯏꯆꯥꯕꯨ ꯀꯕꯣꯛ ꯁꯥꯕ ꯌꯥꯎꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯩꯕꯨ ꯍꯩꯒꯗ꯭ꯔꯅꯦ? ꯍꯩꯅꯤꯌꯦ ꯏꯅꯦ ꯑꯩꯁꯨ꯫ ꯍꯣ, ꯁꯥꯔꯣ꯫ ꯁꯅꯥꯇꯣꯝꯕꯤ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯗꯣꯛꯇꯨꯅ ꯀꯕꯣꯛ ꯑꯗꯨ ꯁꯥꯒꯦ ꯍꯥꯏꯅ ꯁꯠ ꯍꯦꯛꯇ ꯄꯥꯏ꯫ ꯁꯅꯥꯇꯣꯝꯕꯤ ꯈꯪꯍꯧꯗꯅ, ꯏꯃꯥ! ꯑꯁꯤ ꯍꯥꯏꯅ ꯈꯪꯍꯧꯗꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨ ꯁꯥꯔꯗꯨꯅ ꯐ꯭ꯔꯪ ꯀꯜꯂꯤ꯫ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯁꯅꯥꯇꯣꯝꯕꯤꯕꯨ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯝꯕ ꯈꯝꯕ ꯃꯁꯥꯒꯤ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯄꯣꯠꯁꯛ ꯑꯃꯗ ꯁꯣꯛꯂꯛꯄꯗ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯗꯗꯨꯅ ꯈꯝꯕꯁꯨ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯍꯦꯛ ꯄꯥꯏ, ꯑꯗꯨꯒ ꯃꯅꯥꯛꯇꯒꯤ ꯏꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯂꯨꯞꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨꯗ ꯏꯁꯤꯡ ꯇꯞꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯅꯤ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯅꯪꯅꯗꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ, ꯅꯧꯈ꯭ꯔꯕ ꯅꯈꯨꯠ ꯑꯁꯤꯅ ꯁꯤꯒꯨꯝꯕ ꯇꯧꯕ ꯍꯩꯕ ꯅꯠꯇꯦ꯫ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯑꯃꯨꯛ ꯊꯥꯡꯒꯠꯇꯨꯅ ꯇꯞꯅ ꯈꯝꯕꯅ ꯑꯃꯨꯛ ꯀꯥꯝꯂꯛꯏ꯫ ꯁꯅꯥꯇꯣꯝꯕꯤ ꯈꯝꯕ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯊꯥꯔꯣ ꯆꯥꯎꯕ ꯉꯛꯅ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ꯫ ꯆꯥꯎꯕ ꯈꯪꯍꯧꯗꯅ, ꯃꯁꯤꯅ ꯑꯣꯏꯕ ꯇꯥꯏꯗꯅ, ꯑꯩꯈꯣꯏ ꯁꯅꯥꯇꯣꯝꯕꯤꯅ ꯁꯤꯗ ꯆꯠꯁꯤꯅ ꯍꯥꯏꯔꯤꯁꯤꯗꯤ꯫ ꯆꯥꯎꯕꯒꯤ ꯋꯥꯍꯩꯗꯨꯗ ꯈꯝꯕ ꯁꯅꯥꯇꯣꯝꯕꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯈꯝꯕ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯊꯥꯗꯩ꯫ ꯁꯅꯥꯇꯣꯝꯕꯤꯁꯨ ꯃꯈꯨꯠ ꯆꯤꯡꯁꯤꯟꯗꯨꯅ ꯏꯀꯥꯏꯗꯨꯅ ꯂꯩ꯫ ꯀꯥꯏꯗꯦꯗ, ꯃꯇꯥꯡ ꯍꯦꯛ ꯆꯥꯗꯅ ꯅꯪꯁꯨ ꯀꯕꯣꯛ ꯍꯦꯛ ꯁꯥꯅꯤꯡꯂꯨꯏ꯫ ꯊꯥꯔꯣ ꯅꯣꯛꯂꯛꯏ꯫ ꯇꯣꯛꯑꯣ, ꯁꯥꯔꯨꯔꯅꯨ, ꯏꯅꯦ ꯑꯗꯨꯝ ꯁꯥꯔꯒꯦ꯫ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯦ ꯄꯥꯛ ꯍꯦꯛꯇ ꯌꯥꯗꯦ꯫ ꯐꯝꯃꯣ, ꯁꯤꯗꯅꯦ ꯐꯝꯃꯣ, ꯏꯅꯦ ꯅꯪꯒꯤ ꯁꯔꯨꯛꯇꯣ ꯁꯥꯔꯛꯑꯒꯦ꯫ ꯊꯥꯔꯣ ꯁꯪꯕꯤ ꯃꯈꯣꯏꯅ ꯂꯧꯒꯗꯧꯕ ꯀꯕꯣꯛ ꯑꯗꯨ ꯆꯦꯔꯪ 2 ꯂꯧꯗꯨꯅ ꯑꯃꯅ ꯂꯥꯏꯒꯤ, ꯑꯃꯅ ꯆꯥꯅꯅꯕꯒꯤ ꯃꯁꯤꯡ ꯊꯤꯗꯨꯅ ꯍꯥꯞꯂꯛꯏ꯫ ꯁꯦ, ꯁꯅꯥꯇꯣꯝꯕꯤ, ꯏꯅꯦꯅ ꯍꯦꯟꯅꯁꯨ ꯄꯤꯔꯕꯅꯤ, ꯃꯁꯤꯅꯅꯦ ꯆꯥꯅꯅꯕꯒꯤ ꯑꯣꯏꯔꯣ, ꯑꯃꯁꯤꯅꯅꯦ ꯂꯥꯏꯒꯤ ꯑꯣꯏꯔꯣꯀꯣ꯫ ꯄꯤꯔꯛꯂꯤꯕ ꯀꯕꯣꯛ ꯑꯗꯨ ꯆꯥꯎꯕꯅ ꯂꯧꯗꯨꯅ, ꯁꯅꯥꯇꯣꯝꯕꯤ, ꯄꯩꯁꯥ ꯄꯤꯔꯝꯃꯨ꯫ ꯏꯅꯦ, ꯄꯩꯁా ꯀꯌꯥꯅꯣ? ꯏꯆꯥꯅ ꯄꯤꯅꯤꯡꯕ ꯈꯔ ꯍꯦꯛ ꯄꯤꯔꯝꯃꯨ꯫ ꯁꯅꯥꯇꯣꯝꯕꯤ ꯄꯩꯁꯥ ꯂꯧꯊꯣꯛꯇꯨꯅ ꯊꯥꯔꯣꯗ ꯄꯤ꯫ ꯆꯥꯎꯕ ꯁꯅꯥꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯁꯅꯥꯇꯣꯝꯕꯤ, ꯆꯠꯂꯁꯤꯗꯅ, ꯅꯪꯕꯨ ꯀꯕꯣꯛ ꯁꯥꯅꯤꯡꯉꯤꯕ꯭ꯔꯣ? ꯁꯅꯥꯇꯣꯝꯕꯤ ꯆꯥꯎꯕꯒꯤ ꯀꯣꯆꯤ ꯊꯥꯡꯕ ꯋꯥꯍꯩ ꯑꯗꯨꯗ ꯑꯥꯔꯊ ꯈꯪꯏ꯫ ꯁꯅꯥꯇꯣꯝꯕꯤ ꯅꯣꯛꯇꯨꯅ, ꯁꯥꯔꯔꯣꯏ ꯆꯥꯎꯕ, ꯆꯠꯂꯁꯤ꯫ ꯁꯅꯥꯇꯣꯝꯕꯤ ꯊꯥꯔꯣꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯅꯦ, ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯇꯣꯝꯕꯤ ꯊꯣꯔꯛꯏ꯫ ꯍꯩ, ꯈꯝꯕꯗꯁꯨ ꯍꯥꯏꯔꯝꯃꯨꯗꯅ꯫ ꯁꯅꯥꯇꯣꯝꯕꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯆꯥꯎꯕꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯅꯤꯗꯨ ꯊꯣꯡꯒꯥꯜ ꯊꯣꯔꯛꯄꯗ ꯆꯥꯎꯕꯅ ꯍꯧꯗꯣꯔꯛꯏ, ꯍꯣꯔꯦꯟꯗꯤ ꯅꯈꯨꯠꯇꯣ ꯆꯥꯛ ꯆꯥꯕ ꯌꯥꯔꯔꯣꯏꯗꯣ꯫
ꯇꯥ ꯆꯥꯎꯕ ꯑꯩꯁꯨ ꯁꯅꯥꯇꯣꯝꯕꯤꯅꯤꯗꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤ ꯀꯩꯁꯨ ꯇꯧꯗꯦ ꯆꯥꯎꯕ ꯆꯠꯂꯤꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯀꯩ ꯇꯧꯒꯦ ꯍꯥꯏꯅꯣ ꯀꯔꯤ ꯇꯧꯔꯤꯕ ꯍꯣ ꯇꯧꯒꯦꯅ ꯇꯧꯔꯤꯅꯤ ꯀꯔꯤꯒꯤꯅꯣ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯉꯁꯥꯏ ꯇꯥ ꯈꯝꯕꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯗꯣ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯁꯨꯅꯦ ꯁꯥꯎꯅꯤꯡꯗꯅ ꯇꯧꯔꯤꯅꯤ ꯑꯦ ꯅꯈꯣꯏ ꯑꯅꯤꯗꯤ ꯋꯥꯗꯤ ꯉꯥꯡꯅꯗꯅ ꯄꯥꯎ ꯌꯥꯝ ꯐꯥꯎꯅꯩꯅ ꯑꯗꯨꯅꯤ ꯇꯥ ꯆꯥꯎꯕ ꯊꯃꯣꯏ ꯈꯪꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯕ꯭ꯔꯥꯗꯣ ꯉꯝꯗꯦ ꯑꯩꯈꯣꯏ ꯁꯅꯥꯇꯣꯝꯕꯤꯗꯅꯤ ꯈꯝꯕꯒꯤ ꯊꯃꯣꯏ ꯈꯪꯕ ꯁꯅꯥꯇꯣꯝꯕꯤ ꯈꯤꯇꯪ ꯆꯪꯁꯤꯟꯗꯨꯅ ꯇꯥ ꯆꯥꯎꯕ ꯇꯥ ꯈꯝꯕꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯅꯤ ꯅꯨꯡꯁꯤ ꯂꯥꯏꯁ꯭ꯔꯝ ꯁꯅꯥꯇꯣꯝꯕꯤꯅ ꯊꯥꯛꯄ ꯂꯥꯡꯗꯕꯨ ꯊꯨꯗ ꯂꯥꯛꯇ ꯌꯥꯕ꯭ꯔꯥꯗꯣ ꯑꯅꯤꯗꯨ ꯅꯣꯛꯇꯨꯅ ꯌꯨꯝ ꯌꯧꯔꯛꯏ ꯊꯣꯡꯒꯥꯜ ꯂꯥꯟꯁꯤꯜꯂꯛꯄꯗ ꯁꯅꯥꯇꯣꯝꯕꯤꯅ ꯇꯥ ꯆꯥꯎꯕ ꯄꯥꯕꯨꯡꯗ ꯍꯥꯏꯗꯣꯛꯄ ꯀꯩꯝꯇ ꯌꯥꯗꯦꯀꯣ ꯐꯅꯤ ꯍꯥꯏꯗꯣꯛꯆꯔꯣ ꯑꯩꯗꯤ ꯅꯈꯣꯏꯅ ꯍꯥꯏꯕꯗ ꯌꯥꯒꯗꯧꯔꯤꯕꯅꯤ ꯑꯩꯅ ꯇꯥ ꯆꯥꯎꯕꯕꯨꯗꯤ ꯀꯥꯎꯔꯣꯏꯗ ꯑꯅꯤꯗꯣ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯕꯥꯕꯨꯅ ꯁꯠ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯆꯥꯎꯕꯕꯨ ꯀꯥꯎꯕ ꯌꯥꯕ ꯅꯠꯇꯦ ꯑꯅꯤꯗꯣ ꯉꯛꯏ ꯆꯥꯎꯕꯗꯤ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯣ ꯇꯥꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯈꯜꯂꯤ ꯁꯅꯥꯇꯣꯝꯕꯤ ꯑꯁꯤꯡꯕꯤ ꯅꯨꯄꯤꯅꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯃꯄꯥꯕꯨ ꯊꯦꯝꯂꯛꯏ ꯋꯥ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯅꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯇꯥ ꯆꯥꯎꯕꯒꯤꯁꯨ ꯅꯨꯄꯤ ꯑꯃ ꯊꯤꯔꯁꯤꯔꯥꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯍꯦꯔꯥ ꯁꯅꯥꯇꯣꯝꯕꯤ ꯃꯊꯣꯡ ꯆꯥꯗꯕ ꯏꯃꯪ ꯈꯨꯠꯅ ꯂꯥꯡꯕ ꯐꯪꯂꯕ ꯀꯥꯟꯁꯤꯗ ꯍꯥꯏ ꯀꯅꯥꯅ ꯆꯥꯎꯕꯕꯨ ꯑꯍꯜ ꯑꯣꯏꯔꯦ ꯍꯥꯏꯔꯤꯅꯣꯅꯦ ꯊꯤꯕ ꯌꯥꯔꯤ ꯀꯩꯅꯣ ꯁꯅꯥꯇꯣꯝꯕꯤ ꯑꯅꯤꯗꯨꯅ ꯁꯥꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯅꯣꯛꯇꯨꯅ ꯑꯗꯨꯝ ꯇꯥꯏ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯕ ꯑꯁꯤꯗ ꯀꯔꯤꯃꯇ ꯍꯥꯏꯕꯤꯗ꯭ꯔꯒ ꯍꯧꯖꯤꯛ ꯈꯛꯇ ꯍꯧꯗꯣꯛꯄꯤꯔꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯣꯏꯅꯦ ꯑꯗꯨꯃꯗꯤ ꯑꯩꯅ ꯂꯥꯜꯂꯦꯍꯦ ꯆꯥꯎꯕ ꯑꯩꯁꯤꯕꯨ ꯋꯥꯈꯜ ꯌꯥꯎꯃꯟꯗꯕ ꯍꯥꯏꯕꯗꯨꯔꯅꯦ ꯁꯅꯥꯇꯣꯝꯕꯤ ꯆꯥꯎꯕꯅ ꯄꯥꯏꯔꯤꯕ ꯀꯕꯣꯛ ꯑꯗꯨ ꯂꯧꯗꯨꯅ ꯀꯕꯣꯛ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯥꯕꯨꯡ ꯁꯦ ꯀꯕꯣꯛꯁꯤ ꯆꯥꯎ ꯏꯅꯦꯅ ꯆꯥꯅꯅꯕꯁꯨ ꯈꯔ ꯍꯥꯞꯄꯛꯑꯦ ꯕꯥꯕꯨ ꯀꯕꯣꯛ ꯑꯗꯨ ꯂꯧꯗꯨꯅ ꯆꯥꯔꯒ ꯁꯥꯕꯗ ꯉꯥꯏꯕꯒꯤꯔ ꯑꯣꯟꯊꯣꯛꯅ ꯍꯥꯎꯏꯅꯦꯍꯦ ꯁꯅꯥꯇꯣꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯈꯨꯝꯍꯧꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯣ ꯍꯥꯎꯕꯅꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯑꯗꯨꯝ ꯆꯥꯔꯤꯁꯦ ꯀꯕꯣꯛ ꯂꯩꯅꯅꯕ ꯍꯦꯛ ꯆꯠꯂꯤꯗꯨꯁꯨ ꯑꯗꯨꯒꯤꯅꯦ ꯀꯕꯣꯛꯄꯨꯗꯤ ꯃꯍꯥꯎꯕ ꯑꯗꯨꯗꯅꯦ ꯂꯩꯁꯥꯕꯤꯅ ꯄꯥꯈꯪ ꯂꯩꯕ ꯏꯃꯨꯡꯗ ꯀꯕꯣꯛ ꯇꯣꯏꯅ ꯂꯩꯕ ꯆꯪꯕꯁꯦ ꯐꯠꯇꯦꯀꯣ ꯏꯄꯥ ꯄꯥꯝꯗꯦ ꯁꯅꯥꯇꯣꯝꯕꯤ ꯆꯪꯒꯦ ꯇꯧꯏ ꯁꯅꯥꯇꯣꯝꯕꯤ ꯏꯄꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤꯗꯅ ꯏꯆꯥꯕꯨ ꯋꯥꯔꯕ꯭ꯔꯅꯦ ꯁꯅꯥꯇꯣꯝꯕꯤ ꯃꯄꯥꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥ ꯑꯗꯨ ꯆꯥꯎꯊꯣꯏꯒꯤ ꯃꯇꯥꯡꯗꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡ ꯉꯁꯤꯒꯤꯗꯤ ꯁꯥꯟꯅꯔꯒꯨꯝꯁꯤ ꯀꯣꯟꯅ ꯇꯞꯅ ꯁꯥꯟꯅꯔꯁꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤꯔꯝꯃꯤ ꯕꯥꯕꯨ ꯃꯆꯥ ꯁꯅꯥꯇꯣꯝꯕꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯅꯨꯡꯁꯤꯅ ꯇꯧꯖꯩ ꯃꯆꯥꯅ ꯍꯥꯏꯕꯗ ꯄꯥꯛ ꯍꯦꯛꯇ ꯍꯤꯛꯇꯣꯛꯇꯦ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯍꯧꯔꯤ ꯑꯉꯟꯕ ꯑꯌꯨꯛꯅꯤ ꯊꯔꯣ ꯑꯁꯪꯕꯤ ꯀꯩꯊꯦꯜ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯈꯝꯕꯁꯨ ꯁꯪꯒꯣꯝꯁꯤꯡ ꯑꯗꯨ ꯌꯦꯟꯊꯣꯛꯂꯨꯔꯒ ꯑꯃꯟꯕ ꯁꯥꯏꯀꯜ ꯑꯃꯗ ꯁꯨꯃꯥꯡ ꯇꯝꯅ ꯊꯧꯖꯤꯜꯂꯛꯏ ꯈꯝꯕ ꯌꯨꯝꯗ ꯂꯩꯖꯔꯤꯕ ꯁꯟꯁꯤꯡ ꯑꯗꯨꯗꯒꯤ ꯁꯪꯒꯣꯝꯁꯤꯡ ꯑꯗꯨ ꯁꯨꯝꯂꯒ ꯑꯌꯨꯛ ꯈꯨꯗꯤꯡ ꯍꯦꯛ ꯂꯩꯀꯥꯏ ꯑꯗꯨꯗ ꯌꯦꯟꯊꯣꯛꯄ ꯆꯠꯄꯅꯤ ꯊꯔꯣ ꯃꯆꯥ ꯑꯗꯨ ꯍꯜꯂꯛꯄ ꯎꯕꯗ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯂꯨꯈꯤꯒꯦ ꯆꯥꯛꯇꯣ ꯏꯃꯥ ꯍꯜꯂꯛꯑꯒ ꯊꯣꯡꯉꯒꯦ ꯅꯪꯅꯦ ꯁꯤꯡ ꯈꯔ ꯂꯧꯁꯤꯟꯕꯤꯔꯝꯃꯨꯀꯣ ꯍꯣꯏ ꯏꯃꯥ ꯆꯨꯁꯤꯡ ꯑꯁꯤꯁꯨ ꯃꯈꯣꯡꯁꯤꯡꯁꯦ ꯑꯝꯇ ꯁꯦꯡꯗꯣꯛꯈꯤꯒꯦ ꯉꯁꯤꯗꯤ ꯊꯔꯣ ꯑꯁꯪꯕꯤ ꯅꯨꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯜꯂꯒ ꯈꯪꯗ꯭ꯔꯦꯗ ꯇꯧꯒꯗꯧꯔꯤꯕ ꯑꯁꯦ ꯀꯔꯤꯅꯣ ꯑꯁꯨꯛ ꯀꯟꯅꯁꯨ ꯍꯣꯠꯅꯕꯁꯦ ꯀꯔꯤꯃꯠꯇ ꯃꯆꯤ ꯂꯦꯡꯕ ꯉꯝꯗꯦ ꯁꯦ ꯏꯃꯥꯒꯤ ꯄꯣꯠꯁꯦ ꯑꯃꯨꯛꯇ ꯊꯥꯡꯒꯠꯂꯛꯎ ꯈꯝꯕ ꯃꯃꯥꯒꯤ ꯄꯣꯠ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯏꯃꯥ ꯃꯥꯏ ꯅꯨꯡꯉꯥꯏꯖꯔꯛꯀꯅꯤꯁꯦ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯒ ꯂꯣꯏꯔꯦ ꯈꯝꯕ ꯍꯣꯠꯅꯕ ꯌꯥꯝ ꯀꯟꯕ ꯃꯃꯥꯒꯤ ꯑꯋꯥꯕ ꯃꯇꯝ ꯄꯨꯝꯕꯗ ꯁꯔꯨꯛ ꯌꯥꯖꯕ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯈꯪꯕ ꯌꯥꯝꯅ ꯃꯔꯝ ꯃꯣꯛꯄ ꯅꯨꯄꯥꯅꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯥꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯆꯥ ꯋꯥꯔꯛꯄꯗ ꯌꯧꯅꯩ ꯑꯗꯨꯕꯨ ꯈꯝꯕ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯃꯤꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯌꯥꯗꯕ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯄꯥꯝꯖꯕ ꯃꯤꯅꯤ ꯈꯝꯕ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯆꯨꯔꯛꯇ ꯆꯪꯗꯨꯅ ꯆꯨ ꯃꯈꯣꯡꯁꯤꯡ ꯑꯗꯨ ꯁꯦꯡꯗꯣꯛꯄ ꯍꯧꯔꯛꯏ ꯁꯅꯥꯇꯣꯝꯕꯤ ꯑꯉꯟꯕ ꯑꯌꯨꯛ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯏꯔꯨ ꯃꯥꯏꯊꯖꯔꯗꯨꯅ ꯍꯪꯒꯥꯝ ꯃꯄꯥꯜꯒꯤ ꯐꯅꯦꯛ ꯑꯃ ꯁꯦꯠꯇꯨꯅ ꯑꯃꯨꯕ ꯐꯨꯔꯤꯠ ꯑꯃꯒ ꯑꯁꯥꯡꯕ ꯃꯁꯝ ꯑꯗꯨ ꯆꯣꯠꯂꯤꯕ ꯑꯗꯨꯗ ꯂꯩꯍꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯃꯁꯥ ꯌꯥꯝꯅ ꯈꯤꯡꯅ ꯈꯝꯕꯕꯨ ꯊꯤꯔꯛꯏ ꯇꯥ ꯈꯝꯕꯧ ꯏꯃꯨꯡ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯇꯕ ꯑꯗꯨꯗ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ
Kaino kanamta khumagdrisiba? Kadai kadai chakhrajano? Amuksu Sanatombina. Ine! Ine tharo! Kanasu khumlaktaba aduda Sanatombi yum adugi akoiba aduda amu chattuna yengi. Ayuksidabu kadai kadai chatnakhrazano? Ho ine! Ine tharo! Kanasu khumlaktaba aduda Sanatombi yum adugi akoiba aduda amu chattuna yengi. Ash! Ayuksidabu kadai danoba chatlisibo? Sanatombi asi khanduna ngai hak lepliba aduda chu manasing adu lengba urai. Oh, masigi nupasi chu maraksida lairisi oirani. Ngahakta phabu tumina leiba hainadaba mali. Murum murum sonduna Sanatombi khambagi manakta changsinkre. Khamba Sanatombi na kena lakpa Sanatombi gi phajaba maithong aduda. Anganba ayuk aduda khambagi thamoy adu pungsum sumkhibada mabukning aduda khali. Kayada nushiriba, changkholiba. Asuk thamoy na khuidabi nangse. Imit asina phawbada hek iningtamna yengba phangsadedako. Lairaba konda puklubana. Sanatombi sum naksilai khamba Sanatombi bu ushinade. Sanatombi tumina khali. Khangning asidi. Asi haiduna manakta taba laitum mamana khamba tamna satlangsilli. Laitum maduna khambada pankri. Khamba langliba laitum madu Sanatombi nani haiba khangi. Adu oirabasu khangdaba saduna. Hai, kananu ni laitum langai duba? Mi lai habise udabro? Sanatombi khumde amuksu laitum mama lauduna langsilli. Handakti laitum maduna pandri. Sanatombi sauningi. Pande ne, khangni amuksu langi. Amuksu langi handaksu pande. Sanatombi hena sauningdai. Manakta tariba laitum maduda makhong aduna suru suru ne. Matawaduda khamba nukninglaktuna nukna hawgalaktuna. Nangna na khuchum jadraga karigi laitum da tainarino. Sanatombi sauna makhwang mel aduna khamba da yenglai. Matawaduda khamba hena nungsiruri. Khamba tapna changsinduna. Aina hayibasi tadrabo kaimta khumdrisibo. Tai khummoina khumdrini. Khamba Sanatombi bu nungsina thamoy phawne yengje. Adubo amuksu mabukningda khalai. Aina khalibase aran boygani. Thik nemba aina tha lamba haibado ina thokani. Khamba mabukning phathajai. Khamba magi haunabi Sanatombi bu nungsidaba saba matawado mu ulai. Ikhade khajanaradana kaidolaino. Chumda chage na laini. Kariya chu chage ba. Chu chage. Ta jabo adunga iduna kaigi. Chau chau. Chu si puragane nayumda chau chu chalo. Yamle hening da bai waro. Khamba na chu adu yana hairei. Adui wanate. Aine nakhoi babungdo kaya haina boidi. Aikhoi babungna nangonda kai tawraba. O aiga nanga naksinani na khanbra khangdi. Miting na yeng ama itaw tawi. Mina sum chumna yengba oirini. Yengba khaktada adukluna lawrido kaigino. Aina yengba bodi khangdene. Khamba na chu adu ningthina hidoktuna. Se sida laire. Chalo chalo. Sanatombi ngasidi magi pukningi wa adu phongdoklurage haina asa kayaga loinana lakjaribani. Khambagi matawaduda Sanatombi maithong khara khajik hanjelli. Chatloi. Ngasidi sungcha chatloi. Asengba wa amasu khangadawribani. Khamba khangsinnade tasengna khangdabadi natte. Chu makhongda hauribana pising adu phoina. Kari asengba no chalo yelakanu ko thabangakda suge. Aikhoidine noigumba nate. Nangsibu pakhang na trabo. Nongambadagi numitaba phawba thabak ta suragale. Nongmata su koithouse haidana nongmata hairakte. Khamba noktuna thawa isa sadana. Koiba chatpagi matamdo aingonda leitiye. Nang koiba yam chatningagana noida hek lakpa sinjau paiba chauthoido aduda hayudana. Napaga su yam chana jadaine. Sanatombi chauthoi palakpa aduda sauninglai khara saurapna. Ho koiba yam chatningbai wa nati. Ta khambaga chatminaningbai wani. Si hairadi pharini. Ibe manungsi tombi khitau biranu. Aidine moirangi khambado natiye. Tolabadagi tolaba. Ima kabok sabigi lukrabigi macha khamba. Noiga itik ipaza najade. Khambagi thawoidaba. Marau thangba wangang aduda Sanatombi kapninglagli. Khamba Sanatombigi mawong ude amukso hairai. Haina moirangi khamba khoigidi.
ꯃꯄꯥꯅ ꯀꯅꯥ ꯀꯅꯥꯗꯅꯣ ꯀꯔꯤ ꯀꯔꯤꯅꯣꯁꯨ ꯌꯥꯝ ꯁꯤꯟꯅꯔꯝꯃꯦ ꯍꯥꯏ ꯑꯗꯣ ꯑꯩꯒꯤꯗꯤ ꯀꯗꯥꯏ ꯏꯃꯥ ꯑꯁꯣꯟꯕꯤ ꯑꯁꯤ ꯃꯉꯥꯏꯔꯦ ꯁꯤꯟꯅꯔꯝꯕ ꯍꯥꯏꯕꯕꯨ ꯁꯅꯥꯇꯣꯝꯕꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯨ ꯑꯗꯨ ꯀꯟꯅ ꯂꯪꯊꯣꯛꯏ ꯁꯅꯥꯇꯣꯝꯕꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯦ ꯅꯣꯡꯃꯇ ꯅꯦꯅꯥ ꯇꯥꯅ ꯈꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦ ꯈꯝꯕꯅ ꯑꯗꯨꯝ ꯂꯣꯠꯇꯨꯅ ꯆꯦꯟꯗꯨꯅ ꯋꯥ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯗꯨꯅꯇ ꯂꯩ ꯁꯅꯥꯇꯣꯝꯕꯤ ꯆꯨ ꯂꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯍꯥꯏ ꯀꯔꯤꯒꯤ ꯁꯥꯎꯔꯤꯅꯣ ꯑꯩ ꯅꯪ ꯂꯧꯕꯒ ꯉꯝꯃꯣꯏꯀꯣ ꯆꯠꯂꯣ ꯆꯠꯂꯣ ꯅꯄꯥꯅ ꯊꯤꯔꯝꯃꯅꯤ ꯑꯩ ꯊꯕꯛ ꯉꯥꯛꯇ ꯁꯨꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅꯦ ꯏꯃꯥ ꯑꯃꯨꯛ ꯍꯜꯂꯛꯑꯅꯤ ꯑꯩ ꯊꯕꯛ ꯌꯥꯝ ꯂꯩꯀꯣ ꯅꯨꯄꯤ ꯑꯃꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯗꯨꯅ ꯊꯑꯣꯏ ꯋꯥꯋꯣꯏꯗꯅ ꯂꯩꯕ ꯑꯁꯤꯗ ꯁꯅꯥꯇꯣꯝꯕꯤ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯃꯈꯣꯜ ꯑꯗꯨꯁꯨ ꯈꯔ ꯅꯤꯛꯂꯛꯂꯝꯃꯤ ꯇꯥ ꯈꯝꯕ ꯅꯪ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯈꯝꯕ ꯁꯅꯥꯇꯣꯝꯕꯤꯒꯤ ꯅꯤꯡꯉꯝꯗꯕ ꯈꯣꯟꯊꯥꯡ ꯑꯗꯨꯅ ꯊꯃꯣꯏꯗ ꯌꯩꯔꯨꯔꯕ ꯃꯥꯜꯂꯦ ꯍꯟꯗꯛꯇꯤ ꯁꯅꯥꯇꯣꯝꯕꯤꯕꯨ ꯃꯤꯔꯥꯏꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯁꯅꯥꯇꯣꯝꯕꯤ ꯑꯩꯁꯨ ꯃꯤꯅꯤ ꯅꯪꯅ ꯐꯥꯎꯔꯤꯕ ꯑꯗꯨꯝꯅ ꯑꯩꯁꯨ ꯐꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒ ꯅꯪꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯦ ꯃꯥꯃꯅ ꯈꯪꯈ꯭ꯔꯒ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯗꯤ ꯅꯪ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯌꯥꯔꯣꯏ ꯁꯅꯥꯇꯣꯝꯕꯤ ꯑꯩꯒꯤꯗꯤ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯑꯣꯟꯊꯣꯛꯄ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯅꯤ ꯑꯁꯨꯛ ꯋꯥꯈ꯭ꯔꯕ ꯃꯔꯛ ꯑꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯀꯔꯝꯅ ꯀꯟꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯒꯅꯤ ꯇꯥ ꯈꯝꯕ ꯅꯪ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯁꯅꯥꯇꯣꯝꯕꯤ ꯑꯃꯨꯛꯁꯨ ꯈꯝꯕꯗ ꯋꯥꯍꯪ ꯑꯁꯤ ꯍꯪꯂꯛꯏ ꯁꯅꯥꯇꯣꯝꯕꯤ ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯟ ꯃꯪꯒꯅꯨ ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ ꯆꯠꯂꯣ ꯊꯦꯡꯈ꯭ꯔꯅꯤ ꯃꯥꯃꯅ ꯎꯔꯒ ꯅꯨꯡꯉꯥꯏꯔꯣꯏ ꯁꯅꯥꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡ ꯈꯝꯕꯅ ꯁꯅꯥꯇꯣꯝꯕꯤꯒꯤ ꯊꯃꯣꯏ ꯄꯦꯟꯈꯤꯕ ꯅꯨꯡꯉꯥꯏꯍꯟꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ ꯁꯅꯥꯇꯣꯝꯕꯤ ꯂꯦꯞꯇꯨꯅ ꯁꯨꯝ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯗꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯂꯒ ꯈꯝꯕꯗ ꯋꯥꯔꯧꯅ ꯃꯤꯒꯤ ꯊꯃꯣꯏꯕꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝꯂꯒ ꯁꯅꯥꯇꯣꯝꯕꯤ ꯆꯠꯈ꯭ꯔꯦ ꯈꯝꯕ ꯁꯅꯥꯇꯣꯝꯕꯤꯅ ꯆꯠꯈꯤꯕꯗꯨ ꯈꯥꯝꯕ ꯉꯝꯖꯗꯅ ꯅꯤꯡꯉꯝꯗꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯁꯅꯥꯇꯣꯝꯕꯤ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯀꯥꯗ ꯆꯪꯂꯛꯏ ꯆꯥꯎꯊꯣꯏꯁꯨ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏ ꯁꯅꯥꯇꯣꯝꯕꯤ ꯂꯥꯎ ꯁꯤꯗ ꯐꯝꯃꯨ ꯂꯥꯎ ꯃꯆꯥꯅ ꯊꯃꯣꯏ ꯀꯥꯏꯅ ꯍꯜꯂꯛꯄ ꯑꯗꯨꯗꯤ ꯃꯄꯥꯅ ꯈꯪꯗꯕꯅ ꯃꯆꯥꯕꯨ ꯀꯧꯁꯤꯜꯂꯤ ꯁꯅꯥꯇꯣꯝꯕꯤ ꯍꯟꯗꯛꯇꯤ ꯅꯥꯊꯩꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯕꯥꯕꯨ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯁꯝ ꯑꯗꯨ ꯅꯥꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯇꯥ ꯆꯥꯎꯊꯣꯏꯒꯅꯦ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯕꯥꯕꯨꯗꯣ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤ ꯋꯥꯈꯜ ꯇꯥꯏ ꯃꯄꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯁꯅꯥꯇꯣꯝꯕꯤ ꯆꯥꯎꯊꯣꯏꯒꯤ ꯃꯅꯥꯛꯇ ꯀꯨꯏꯅ ꯐꯝꯕ ꯉꯝꯂꯛꯇ꯭ꯔꯦ ꯊꯃꯣꯏ ꯀꯥꯏꯗꯨꯅ ꯍꯜꯂꯛꯄꯅꯤ ꯃꯁꯥ ꯑꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯩ ꯁꯅꯥꯇꯣꯝꯕꯤꯅ ꯍꯩꯅꯗꯕ ꯃꯑꯣꯡ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯁꯅꯥꯇꯣꯝꯕꯤ ꯀꯩꯗꯧꯔꯦ ꯅꯁꯥꯗꯣ ꯏꯍꯩ ꯍꯩꯅꯗꯕ ꯃꯥꯜꯂꯤ ꯀꯩꯁꯨ ꯇꯧꯗꯦ ꯇꯥ ꯆꯥꯎꯊꯣꯏ ꯁꯅꯥꯇꯣꯝꯕꯤ ꯃꯕꯨꯛꯅꯤꯡꯗ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯤ ꯉꯁꯤꯗꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯇꯧꯕ ꯑꯁꯤ ꯁꯅꯥꯇꯣꯝꯕꯤ ꯍꯩꯅꯖꯗꯦ ꯇꯥ ꯆꯥꯎꯊꯣꯏ ꯄꯥꯕꯨꯡꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯅꯪꯕꯨ ꯀꯩꯝꯇ ꯈꯪꯗꯕ꯭ꯔꯅꯦ ꯇꯁꯦꯡꯅ ꯁꯅꯥꯇꯣꯝꯕꯤ ꯆꯥꯎꯊꯣꯏꯒꯤ ꯃꯤꯅꯣꯛ ꯑꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯈꯪꯗꯦ ꯀꯩꯅꯣ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯄꯥꯕꯨꯡꯅ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯤꯔꯅꯤ ꯍꯥꯏꯔꯤꯌꯦ ꯏꯃꯥꯈꯣꯏꯅꯁꯨ ꯌꯥꯔꯤ ꯑꯗꯨꯅ ꯑꯍꯜ ꯊꯥꯔꯛꯑꯅꯤ ꯄꯥꯕꯨꯡ ꯈꯛꯅ ꯍꯥꯏꯕꯒꯤꯔ ꯇꯥ ꯆꯥꯎꯊꯣꯏꯒꯤ ꯑꯄꯥꯝꯕꯅ ꯀꯔꯤ ꯆꯥꯎꯊꯣꯏ ꯃꯥꯅ ꯇꯁꯦꯡꯅ ꯄꯥꯝꯃꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯂꯣꯠꯁꯤꯜꯂꯒ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯏꯟꯕ ꯁꯥꯗꯨꯅ ꯑꯩꯗꯤ ꯑꯍꯜꯈꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯃꯌꯥꯖꯔꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯐꯠꯇꯅꯕ ꯁꯤꯟꯒꯅꯤ ꯁꯅꯥꯇꯣꯝꯕꯤ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯁꯥꯎꯔꯞꯅ ꯃꯗꯣ ꯑꯩꯅ ꯌꯥꯗꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯊꯤꯕꯗ ꯑꯍꯜ ꯂꯃꯟꯒꯤ ꯋꯥ ꯈꯛꯅ ꯌꯥꯔꯣꯏ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨ ꯂꯩꯖꯩ ꯆꯥꯎꯊꯣꯏ ꯁꯅꯥꯇꯣꯝꯕꯤꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨ ꯄꯜꯂꯛꯄ ꯑꯗꯨꯗ ꯁꯥꯒꯠꯂꯨꯕ ꯑꯁꯥ ꯄꯨꯡꯀꯥꯏ ꯀꯥꯏꯈꯤꯗꯨꯅ ꯀꯔꯤ ꯊꯃꯣꯏꯒꯤ ꯃꯄꯨ ꯍꯥꯏꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯂꯩ ꯀꯣꯟꯅ ꯈꯪꯉꯨ ꯋꯥꯐꯝ ꯑꯁꯦ ꯑꯩꯅ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯑꯗꯨꯅ ꯇꯥ ꯆꯥꯎꯊꯣꯏꯅ ꯄꯥꯕꯨꯡꯈꯣꯏꯗꯁꯨ ꯈꯔ ꯍꯥꯏꯗꯣꯛꯄꯤꯌꯨ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯒꯗꯧꯕ ꯃꯍꯥꯛ ꯑꯗꯣ ꯑꯩꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯟꯖꯒꯗꯕꯅꯤ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯃꯇꯤꯛ ꯆꯥꯗꯦ ꯅꯪꯒꯤ ꯑꯣꯏꯕꯗ ꯃꯁꯤꯔꯥ ꯍꯣꯏ ꯑꯗꯨꯝꯅ ꯈꯜꯂꯕꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯑꯩꯒꯤ ꯏꯄꯥ ꯂꯝ ꯑꯁꯤꯗ ꯁꯦꯜ ꯄꯥꯏꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯃꯆꯥ ꯍꯥꯏꯔ ꯏꯊꯟꯇꯅꯤ ꯏꯄꯥꯒꯤ ꯃꯔꯜ ꯄꯨꯝꯕ ꯑꯩꯒꯤ ꯉꯥꯛꯇ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯩꯗꯤ ꯑꯔꯪ ꯑꯔꯥꯛꯇ ꯇꯥꯎꯕ ꯄꯨꯟꯁꯤꯒꯤ ꯑꯥꯔꯊ ꯈꯪꯗꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯔꯜꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯗꯣ ꯑꯩꯗꯤ ꯄꯥꯝꯗꯦ ꯑꯩꯅ ꯄꯥꯝꯕꯗꯤ ꯃꯁꯥꯅ ꯍꯣꯠꯅꯖꯕ ꯏꯖꯠ ꯂꯩꯅ ꯇꯤꯡꯊꯣꯛꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯗꯨꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯅꯥꯇꯣꯝꯕꯤ ꯆꯪꯈ꯭ꯔꯦ
ꯈꯝꯕꯗ ꯇꯥꯏꯅꯕ ꯉꯝꯗꯕ ꯃꯔꯥꯜ ꯄꯨꯝꯕ ꯆꯥꯎꯊꯣꯏꯗ ꯂꯣꯏꯅ ꯍꯦꯛꯇ ꯍꯩꯊꯔꯝꯃꯤ꯫ ꯆꯥꯎꯊꯣꯏꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯩ ꯑꯁꯥ ꯑꯃꯒꯤ ꯃꯈꯥꯗ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ꯫ ꯕꯥꯕꯨꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯕꯥꯕꯨꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯔꯨꯕ ꯑꯗꯨ ꯆꯥꯎꯊꯣꯏꯒꯤꯗꯤ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯆꯥꯎꯊꯣꯏ ꯅꯤꯡꯉꯝꯗꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯐꯝꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯗꯨꯅ ꯕꯥꯕꯨꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ, ꯆꯥꯎꯊꯣꯏ, ꯀꯩꯗꯧꯔꯦ?" "ꯕꯥꯕꯨ." ꯆꯥꯎꯊꯣꯏ ꯃꯈꯥ ꯇꯥꯗꯦ ꯃꯇꯧ ꯑꯗꯨꯗ ꯕꯥꯕꯨ ꯃꯆꯥꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯅꯔꯝꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯇꯣꯏꯅ ꯍꯪꯖꯤꯜꯂꯛꯏ꯫ ꯆꯥꯎꯊꯣꯏꯁꯨ ꯈꯨꯝꯅꯤꯡꯗꯕꯅꯤ, ꯑꯗꯨꯕꯨ ꯈꯨꯝꯗꯕ ꯌꯥꯗꯗꯨꯅ ꯁꯅꯥꯇꯣꯝꯕꯤꯅ ꯍꯥꯏꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯝꯂꯒ ꯆꯥꯎꯊꯣꯏ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈ꯭ꯔꯦ꯫ ꯕꯥꯕꯨ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯆꯥꯎꯕꯕꯨ ꯁꯥꯎꯅ ꯀꯧꯔꯛꯏ, "ꯆꯥꯎꯕ! ꯆꯥꯎꯕ!" ꯆꯥꯎꯕ ꯕꯥꯕꯨꯒꯤ ꯈꯨꯀꯧ ꯑꯗꯨ ꯁꯥꯎꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯆꯦꯜꯂꯛꯇꯨꯅ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩ꯫ "ꯍꯥꯏ, ꯁꯅꯥꯇꯣꯝꯕꯤ ꯀꯥꯗ ꯂꯩꯕ ꯅꯠꯇ꯭ꯔꯥ?" "ꯂꯩꯈꯤꯕ ꯃꯥꯜꯂꯤ." "ꯁꯅꯥꯇꯣꯝꯕꯤꯅ ꯂꯣꯏꯅꯔꯤꯕ ꯃꯤ ꯑꯁꯤ ꯀꯅꯥꯅꯣ? ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ." ꯆꯥꯎꯕ ꯕꯥꯕꯨꯅ ꯁꯥꯎꯕ ꯑꯗꯨꯗ ꯄꯥꯈꯠꯈ꯭ꯔꯦ, ꯂꯠ-ꯂꯠ ꯇꯧꯗꯨꯅ, "ꯈꯪꯖꯗꯦ ꯕꯥꯕꯨ ꯑꯩꯗꯤ." "ꯀꯔꯤꯒꯤ ꯈꯪꯗꯕ? ꯅꯪꯒ ꯑꯗꯨꯝ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯅꯠꯇ꯭ꯔꯥ?" ꯆꯥꯎꯕ ꯕꯥꯕꯨꯅ ꯁꯥꯎꯔꯕꯗꯤ ꯃꯊꯣꯡ ꯆꯥꯗꯦ ꯍꯥꯏꯕꯁꯤ ꯈꯪꯗꯨꯅ ꯇꯞꯅ, ꯊꯣꯏꯗꯣꯛꯄꯗꯤ ꯈꯪꯖꯗꯦ. ꯑꯩꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯑꯋꯥꯡꯒꯤ ꯏꯅꯦ ꯊꯔꯣꯁꯪꯕꯤꯒꯤ ꯃꯆꯥꯒ ꯍꯥꯏꯐꯦꯠ ꯂꯣꯏꯅꯕꯗꯤ ꯎꯖꯩ. ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯛꯁꯤꯟꯅꯕꯗꯤ ꯃꯥꯟꯗꯦ." "ꯀꯔꯤ? ꯑꯋꯥꯡꯒꯤ ꯀꯕꯣꯛ ꯁꯥꯕꯤ ꯊꯔꯣꯒꯤ ꯃꯆꯥ ꯁꯪꯒꯣꯝ ꯌꯣꯟꯕ ꯑꯗꯨꯒ?" ꯆꯥꯎꯕ ꯃꯉꯛ ꯑꯗꯨ ꯅꯣꯝꯗꯨꯅ ꯍꯣꯏ ꯍꯥꯏ꯫ "ꯐꯔꯦ, ꯑꯩ ꯃꯈꯣꯏꯗ ꯆꯠꯂꯨꯒꯦ. ꯅꯪꯁꯨ ꯌꯥꯎꯔꯨ ꯂꯥꯎ." ꯆꯥꯎꯕ ꯃꯊꯟꯇ ꯈꯟꯖꯩ, "ꯑꯣ, ꯉꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦꯗꯅ. ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯣ ꯉꯁꯤꯗꯤ ꯊꯣꯛꯂꯦꯗꯅ. ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯥꯕꯨꯒꯤ ꯃꯇꯨꯡ ꯏꯟꯅꯖꯩ꯫ ꯕꯥꯕꯨ ꯃꯈꯨꯠꯇ ꯆꯩꯁꯨ ꯑꯃ ꯄꯥꯏꯗꯨꯅ ꯐꯤꯡꯅ ꯊꯔꯣꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯨꯔꯦ꯫ "ꯊꯔꯣ! ꯊꯔꯣꯁꯪꯕꯤ! ꯀꯅꯥꯝꯇ ꯇꯥꯗꯕ꯭ꯔꯣ?" ꯇꯥꯗ ꯂꯥꯛꯄꯤꯔꯤ. ꯀꯥꯈꯠꯄꯤꯔꯛꯑꯣ. ꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯌꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯔꯥ ꯑꯗꯨ ꯕꯥꯕꯨꯗ ꯄꯤ꯫ ꯕꯥꯕꯨ ꯁꯥꯎꯅ, "ꯑꯩꯅꯦ ꯅꯈꯣꯏꯒꯤꯁꯤꯗ ꯐꯝꯅꯤꯡꯕ ꯄꯣꯛꯇꯦ. ꯈꯣꯡꯁꯤ ꯐꯥꯎꯕ ꯅꯈꯣꯏꯒꯤꯁꯤꯗ ꯇꯥꯗꯨꯅ ꯂꯩꯅꯤꯡꯗꯦꯅꯦ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯔꯣ ꯏꯉꯛ ꯉꯛꯆꯩ꯫ "ꯗꯥꯗꯥ, ꯀꯩꯗꯧꯕ ꯌꯥꯎꯕꯤꯔꯒꯦ ꯑꯗꯨꯛ ꯁꯥꯎꯕꯤꯔꯤꯕꯗꯨꯕꯣ? ꯀꯕꯣꯛ ꯁꯥꯗꯨꯅ ꯅꯣꯡꯃꯒꯤ ꯅꯕꯨꯛ ꯊꯟꯅꯅꯕ ꯍꯣꯠꯅꯒꯦꯗꯤ ꯈꯟꯗꯗꯅ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯔꯜ ꯑꯃꯨꯛ ꯄꯥꯝꯂꯤ?" ꯊꯔꯣ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯚꯥꯞ ꯇꯥꯗꯦ꯫ "ꯗꯥꯗꯥ, ꯀꯩꯗꯧꯕꯤꯔꯕꯒꯦ? ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ." ꯁꯨꯃꯥꯡꯗ ꯃꯃꯥꯒ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯈꯝꯕꯁꯨ ꯊꯣꯔꯛꯏ꯫ ꯈꯝꯕ ꯊꯣꯔꯛꯄ ꯑꯗꯨꯗ, "ꯑꯩꯈꯣꯏꯒꯤ ꯁꯟꯊꯤ ꯃꯅꯝ ꯅꯝꯕ ꯈꯝꯕꯁꯨ ꯂꯩꯕꯤꯔꯝꯃꯤꯗꯅ." ꯈꯝꯕ ꯋꯥꯍꯩ ꯑꯗꯨ ꯊꯃꯣꯏꯗ ꯄꯥꯜꯂꯤ, ꯑꯗꯨꯕꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯈꯝꯕꯗꯤ ꯕꯥꯕꯨꯅ ꯁꯥꯎꯔꯤꯕꯗꯨꯒꯤ ꯃꯔꯝ ꯈꯪꯏ꯫ ꯈꯪꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯊꯔꯣ ꯈꯛꯇꯅꯤ. ꯇꯁꯦꯡꯅ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯟꯅꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯔꯣ ꯈꯜꯂꯨꯗꯕꯅꯤ꯫ "ꯇꯧꯅꯨ. ꯃꯤꯒꯤ ꯃꯔꯜꯅ ꯅꯨꯡꯉꯥꯏꯕ ꯌꯥꯔꯣꯏꯀꯣ. ꯅꯔꯝꯆꯠ ꯑꯗꯨꯅꯅꯤ ꯀꯔꯤꯃꯠꯇ ꯍꯦꯟꯗꯣꯛꯄ ꯉꯝꯗꯗꯅ ꯀꯕꯣꯛ ꯈꯔ ꯁꯥꯗꯨꯅ ꯂꯦꯜꯂꯤꯕꯗꯣ." ꯋꯥꯐꯝ ꯑꯗꯨꯗ ꯈꯝꯕ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯛꯏ꯫ ꯊꯔꯣꯅꯒ ꯋꯥ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯀꯥꯟꯗ ꯈꯝꯕꯅ ꯕꯥꯕꯨꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯞ ꯑꯣꯛꯇꯨꯅ, "ꯃꯥꯃꯥ, ꯀꯔꯤ ꯇꯧꯕ ꯌꯥꯎꯕꯤꯔꯒꯦ? ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯕꯤꯌꯨ, ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ." "ꯏꯍꯦ, ꯃꯁꯤ ꯋꯥꯒꯁꯨ ꯈꯨꯝꯃꯛꯏꯅꯦꯍꯦ. ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯣꯛꯇꯁꯤꯡꯗ ꯇꯥꯛꯄꯤꯌꯨ. ꯃꯗꯨꯗꯤ ꯅꯠꯇꯗꯅ ꯃꯤꯒꯤ ꯁꯨꯃꯥꯡ ꯑꯁꯤꯗ ꯂꯥꯛꯂꯒ ꯑꯗꯨꯒꯨꯝꯕ ꯈꯣꯜ ꯑꯗꯨꯕꯨ." "ꯍꯩ, ꯅꯪꯒꯤ ꯁꯤꯗ ꯂꯥꯛꯅꯤꯡꯗꯅ ꯂꯥꯛꯄ ꯅꯠꯇꯦꯅꯦ ꯏꯕꯨꯡꯉꯣ. ꯈꯣꯡꯁꯤ ꯐꯥꯎꯕ ꯂꯦꯞꯇꯨꯅ ꯂꯩꯕ ꯇꯜꯂꯤ." ꯃꯆꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯊꯔꯣꯅ ꯆꯪꯗꯨꯅ, "ꯗꯥꯗꯥ, ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ." "ꯋꯥ ꯍꯥꯏꯕꯕꯨ ꯁꯤꯅꯤ. ꯅꯆꯥꯅꯨꯄꯥ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯁꯟꯊꯤ ꯃꯅꯝ ꯅꯝꯕ ꯑꯁꯤꯅ ꯏꯆꯥꯅꯨꯄꯤꯕꯨ ꯐꯥꯒꯗꯕꯒꯤ ꯂꯥꯡ ꯊꯥꯛꯂꯤꯅꯦ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯔꯣ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯕꯨꯡꯉꯣ, ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯂꯕ꯭ꯔꯥ? ꯃꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯃꯤꯇꯥꯔꯨꯔꯤꯕꯅꯣ ꯅꯇꯤꯛ ꯅꯄꯥ ꯆꯥꯗꯅ? ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯅꯪꯅ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯉꯁꯤ ꯐꯥꯎꯕ ꯃꯤꯅ ꯑꯁꯤꯒꯨꯝꯕ ꯈꯣꯟꯗꯥ ꯑꯁꯤ ꯉꯥꯡꯈꯤꯕ ꯌꯥꯎꯔꯕ꯭ꯔꯥ?" ꯈꯝꯕꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯊꯔꯣ ꯕꯥꯕꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ, "ꯗꯥꯗꯥ, ꯏꯆꯥꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ. ꯄꯣꯄꯥꯡ ꯁꯨꯗꯅ ꯌꯣꯛꯄꯅ ꯅꯆꯜ ꯂꯥꯏꯔꯕꯤꯅꯁꯨ ꯌꯦꯡꯁꯤꯟꯕ ꯈꯔ ꯋꯥꯠꯈ꯭ꯔ ꯃꯥꯜꯂꯤ. ꯅꯆꯜ ꯃꯇꯨꯡ ꯇꯧꯗꯅꯕ ꯋꯥꯔꯛꯆꯒꯦ." "ꯍꯩ, ꯊꯥꯛꯂꯤꯕ ꯂꯥꯡ ꯑꯗꯨꯗ ꯊꯨꯗ꯭ꯔꯤꯕ ꯀꯥꯟꯅꯁꯤꯗ ꯍꯥꯏꯔꯤꯁꯤꯅꯤ. ꯀꯔꯤꯒꯨꯝꯕ ꯂꯥꯡ ꯑꯗꯨꯗ ꯊꯨꯕ ꯇꯥꯔꯕꯗꯤ ꯂꯥꯏꯁ꯭ꯔꯝ ꯕꯥꯕꯨ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯅꯤ." ꯕꯥꯕꯨꯅ ꯃꯃꯥ ꯃꯆꯥ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯅ ꯇꯥꯕ ꯉꯝꯂꯔꯣꯏꯗꯕ, ꯄꯨꯕꯗ ꯋꯥꯔꯒꯗꯕ ꯋꯥ ꯀꯌꯥ ꯑꯃ
ꯂꯨꯈ꯭ꯔꯥꯕꯤ ꯑꯁꯣꯟꯕꯤ ꯑꯗꯨꯒꯤ ꯃꯀꯣꯛ ꯊꯛ ꯑꯗꯨꯗ ꯊꯥꯡꯒꯠꯄꯤꯔꯤ꯫ ꯍꯥꯏꯅꯔꯤꯕ ꯑꯗꯨꯒꯤ ꯑꯆꯨꯝ ꯑꯔꯥꯜ ꯄꯨꯝꯕ ꯆꯥꯎꯕꯗꯤ ꯈꯪꯂꯤꯕꯅꯤ, ꯕꯥꯕꯨꯅ ꯉꯥꯡꯂꯤꯕ ꯑꯗꯨꯝꯅ ꯆꯥꯎꯕꯅ ꯉꯥꯡꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯇꯧꯕ ꯉꯝꯖꯒꯅꯤ ꯃꯥꯅꯗꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯥꯕꯨ ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯆꯥꯎꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯗꯨꯅ, ꯆꯥꯎꯕ, ꯅꯪꯁꯨ ꯃꯤꯋꯥ ꯇꯥꯕ ꯑꯁꯤ ꯌꯥꯎꯒꯗꯧꯔꯤꯕꯅꯤꯀꯣ꯫ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯔꯣꯏ꯫ ꯉꯁꯤꯗꯒꯤ ꯁꯅꯥꯇꯣꯝꯕꯤ ꯃꯈꯣꯏꯗ ꯆꯠꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯕꯥꯕꯨ, ꯈꯝꯕ ꯃꯤꯅ ꯑꯗꯨꯝꯅ ꯃꯃꯥꯗ ꯉꯥꯡꯂꯝꯕ ꯑꯗꯨꯗ ꯈꯝꯕ ꯃꯃꯥꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯀꯞꯂꯒ, ꯏꯃꯥ, ꯅꯆꯥ ꯑꯔꯥꯟꯕ ꯑꯃ ꯐꯥꯎꯕ ꯇꯧꯈꯤꯗꯕꯅꯤ꯫ ꯊꯔꯣ ꯃꯆꯥꯅ ꯑꯔꯥꯟꯕ ꯇꯧꯔꯝꯂꯣꯏ ꯍꯥꯏꯕ ꯑꯗꯨꯗꯤ ꯊꯥꯖꯩ꯫ ꯑꯗꯨꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯑꯁꯨꯝꯅ ꯃꯇꯨꯡꯗ ꯃꯤꯅ ꯉꯥꯡꯍꯟꯒꯅꯨꯀꯣ, ꯏꯃꯥ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯗꯦ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯊꯃꯣꯏꯁꯤꯡ ꯑꯗꯨ ꯊꯦꯝꯖꯤꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯁꯅꯥꯇꯣꯝꯕꯤꯗꯤ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯁꯅꯥꯇꯣꯝꯕꯤ ꯑꯃꯨꯛꯁꯨ ꯂꯣꯟꯅ ꯊꯣꯔꯛꯇꯨꯅ ꯈꯝꯕꯒꯤꯗ ꯂꯥꯛꯑꯦ꯫ ꯁꯅꯥꯇꯣꯝꯕꯤ ꯊꯔꯣꯅ ꯐꯤ ꯁꯨꯗꯨꯅ ꯂꯩꯕꯗꯨ ꯎꯔꯗꯨꯅ, ꯏꯅꯦ, ꯐꯤ ꯁꯨꯔꯤꯔꯣ? ꯑꯩ ꯁꯨꯕꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯅ ꯁꯨꯔꯤꯕ ꯐꯤ ꯑꯗꯨ ꯃꯨꯟꯗꯨꯅ ꯁꯅꯥꯇꯣꯝꯕꯤꯅ ꯁꯨꯒꯦ ꯍꯥꯏꯅ ꯇꯧꯏ꯫ ꯃꯁꯤꯗ ꯈꯝꯕ ꯁꯥꯎꯅ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯁꯅꯥꯇꯣꯝꯕꯤꯕꯨ ꯆꯤꯡꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯠꯀꯦ ꯇꯧꯏ꯫ ꯁꯅꯥꯇꯣꯝꯕꯤ ꯏꯉꯛ ꯉꯛꯆꯩ, ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯥ ꯈꯝꯕ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ? ꯑꯩ ꯀꯩꯗꯧꯔꯒꯦ? ꯍꯣꯏ, ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯅꯄꯥ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯕꯨ ꯃꯤ ꯑꯣꯏꯅ ꯎꯕ ꯉꯝꯗꯕ ꯑꯗꯨꯅ ꯎꯈ꯭ꯔꯒ ꯏꯃꯥ ꯏꯆꯥꯕꯨ ꯑꯃꯨꯛꯁꯨ ꯉꯥꯡꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯇꯣꯝꯕꯤꯕꯨ ꯂꯥꯛꯇꯅ ꯏꯜꯂꯤ꯫ ꯁꯅꯥꯇꯣꯝꯕꯤ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯅꯨꯄꯥ ꯃꯥꯅꯒ ꯀꯟꯕꯅꯤꯅ ꯁꯅꯥꯇꯣꯝꯕꯤꯗꯨ ꯇꯨꯔꯦ꯫ ꯈꯝꯕ ꯁꯥꯎꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯆꯪꯉꯛꯀꯅꯨ ꯁꯤꯗ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯅꯁꯛꯇꯣ ꯎꯅꯤꯡꯗꯦ꯫ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯆꯠꯂꯣ, ꯏꯀꯥꯏꯕ ꯑꯗꯨꯛ ꯌꯥꯝ ꯈꯪꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯑꯁꯨꯝꯅ ꯁꯅꯥꯇꯣꯝꯕꯤꯕꯨ ꯈꯝꯕꯅ ꯊꯤꯅ ꯉꯥꯡꯕꯤꯔꯦ꯫ ꯈꯝꯕ ꯃꯥꯁꯨ ꯉꯥꯡꯂꯤꯕ ꯑꯗꯨꯗꯤ ꯉꯥꯡꯅꯤꯡꯗꯨꯅ ꯉꯥꯡꯕ ꯅꯠꯇꯦ, ꯃꯥꯒꯤ ꯊꯃꯣꯏꯁꯨ ꯃꯆꯦꯠ ꯂꯤꯁꯤꯡ ꯈꯪꯗ ꯀꯥꯏꯔꯤꯕꯅꯤ꯫ ꯈꯝꯕꯅ ꯅꯍꯥꯟꯃꯈꯩ ꯇꯧꯕ ꯃꯇꯧ ꯑꯗꯨꯗꯒꯤ ꯉꯁꯤꯅ ꯍꯦꯟꯅ ꯊꯤꯅ ꯉꯥꯡꯕ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯤ ꯇꯨꯃꯤꯟꯅ ꯂꯦꯞꯂꯝꯕꯗꯨ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯗꯤ ꯄꯨꯕ ꯉꯝꯗꯅ ꯀꯞꯊꯣꯔꯛꯂꯤ꯫ ꯀꯅꯥꯅꯁꯨ ꯀꯞꯂꯣꯏ꯫ ꯁꯅꯥꯇꯣꯝꯕꯤ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯃꯌꯨꯝꯗ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯒ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯊꯃꯣꯏꯗ ꯄꯨꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯠꯁꯤꯟꯕ ꯀꯧꯕ ꯂꯩꯇꯅ ꯋꯥ ꯀꯞꯊꯣꯔꯛꯏ꯫ ꯆꯥꯎꯕ ꯁꯅꯥꯇꯣꯝꯕꯤꯒꯤ ꯄꯨꯛꯆꯦꯜ ꯆꯞ ꯆꯥꯅ ꯈꯪꯕꯤꯅꯤ꯫ ꯃꯄꯥꯅ ꯂꯣꯏꯅꯕꯗꯒꯤ ꯆꯥꯎꯕꯒ ꯍꯦꯟꯅ ꯂꯣꯏꯅꯗꯨꯅ ꯆꯥꯎꯕꯗ ꯅꯥꯎꯊꯤ ꯁꯥꯖꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯆꯥꯎꯕ ꯁꯅꯥꯇꯣꯝꯕꯤꯕꯨ ꯃꯆꯥꯗꯧꯅ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯒ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯁꯦ, ꯇꯥ ꯆꯥꯎꯊꯣꯏꯗ ꯍꯥꯏ꯫ ꯁꯅꯥꯇꯣꯝꯕꯤ ꯀꯞꯅ ꯀꯞꯅ ꯈꯝꯕꯅ ꯇꯧꯔꯛꯈꯤꯕ ꯃꯑꯣꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯦ꯫ ꯆꯥꯎꯕ ꯈꯝꯕꯅ ꯇꯧꯔꯤꯕꯗꯨ ꯁꯅꯥꯇꯣꯝꯕꯤꯕꯨ ꯅꯨꯡꯁꯤꯗꯗꯨꯅ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯏ꯫ ꯃꯄꯥꯅ ꯉꯥꯡꯂꯨꯕꯗꯨꯒꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯕꯥꯕꯨꯅ ꯇꯧꯈꯤꯕꯗꯨ ꯁꯅꯥꯇꯣꯝꯕꯤꯗ ꯂꯣꯏꯅ ꯍꯥꯏꯔꯦ꯫ ꯁꯅꯥꯇꯣꯝꯕꯤ ꯀꯞꯄꯗꯨ ꯇꯣꯛꯇꯨꯅ, ꯀꯔꯤ ꯅꯨꯃꯤꯠꯇꯅꯣ ꯇꯥ ꯆꯥꯎꯕ? ꯅꯍꯥꯟꯅꯤ ꯏꯕꯦꯝꯃ꯫ ꯑꯗꯨꯒ ꯀꯩꯒꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯅꯣ? ꯍꯥꯏꯔꯨꯔꯒ ꯏꯕꯦꯝꯃ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯇꯧꯖꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯇꯥ ꯈꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯒꯦ꯫ ꯇꯥ ꯆꯥꯎꯕꯅ ꯑꯩꯒꯤ ꯃꯇꯦꯡ ꯈꯔ ꯑꯝꯇ ꯄꯥꯡꯕꯤꯌꯨ꯫ ꯑꯗꯨꯅ ꯐꯔꯅꯤ ꯏꯕꯦꯝꯃ, ꯆꯠꯂꯣ꯫ ꯍꯣꯔꯦꯟꯗꯤ ꯅꯪꯅ ꯄꯨꯕ ꯌꯥꯕ ꯄꯨꯈꯣ, ꯀꯔꯤ ꯀꯔꯤ ꯍꯥꯞꯆꯤꯟꯖꯔꯨꯔꯣ, ꯆꯠꯂꯣ꯫ ꯁꯅꯥꯇꯣꯝꯕꯤ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯗꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯇꯨꯅ, ꯇꯥ ꯆꯥꯎꯕ, ꯑꯩ ꯀꯩꯁꯨ ꯄꯨꯔꯣꯏ, ꯑꯩ ꯏꯊꯟꯇ ꯆꯠꯈꯤꯒꯦ꯫ ꯁꯦꯠꯅꯅꯕ ꯐꯅꯦꯛ ꯑꯃ ꯑꯅꯤꯗꯤ ꯄꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯈꯝꯕ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯆꯥꯛꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯈꯤꯗ꯭ꯔꯦ꯫ ꯀꯤꯟꯊꯔꯛꯀꯗꯧꯔꯕ ꯀꯥ ꯑꯗꯨꯗ ꯃꯨꯁꯤ ꯃꯨꯁꯤ ꯊꯥꯜꯂꯤꯕ ꯊꯥꯎꯃꯩ ꯃꯉꯥꯜ ꯑꯗꯨꯗ ꯈꯝꯕ ꯇꯨꯝꯕ ꯌꯥꯗꯅ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯪꯉꯝꯗ꯭ꯔꯕ ꯋꯥꯈꯜ ꯀꯌా ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯔꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯛꯏ, ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯆꯪꯖꯔꯛꯂꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯁꯅꯥꯇꯣꯝꯕꯤꯅ ꯑꯩꯕꯨ ꯋꯥꯔꯧꯈ꯭ꯔꯕ꯭ꯔꯥ? ꯃꯍꯥꯛ ꯍꯌꯦꯡꯗꯤ ꯑꯩꯒꯤꯗ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ? ꯑꯁꯨꯝꯅ ꯋꯥꯈꯜ ꯃꯌꯥꯝ ꯑꯃꯅ ꯈꯝꯕꯕꯨ ꯑꯣꯠꯂꯔꯤ꯫ ꯅꯨꯃꯤꯠꯁꯨ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯀꯅꯥ ꯑꯃꯠꯇꯒꯤ ꯃꯈꯣꯜꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯄꯨꯡꯆꯤꯛ ꯆꯤꯛꯈ꯭ꯔꯦ꯫ ꯑꯆꯤꯛꯄ ꯑꯗꯨꯕꯨ ꯊꯨꯒꯥꯏꯕ ꯑꯣꯏꯅ ꯄꯨꯈ꯭ꯔꯤꯗ ꯂꯩꯕ ꯍꯪꯉꯣꯏ ꯑꯃꯗꯤ ꯀꯧꯖꯦꯡ ꯍꯥꯔꯣ ꯀꯌꯥꯒꯤ ꯃꯈꯣꯜ ꯅꯠꯇꯅ꯫ ꯇꯟꯖꯥ ꯑꯁꯤꯗ ꯊꯣꯡ ꯑꯗꯨ ꯇꯛ ꯇꯛ ꯂꯥꯎꯅ ꯊꯤꯟꯗꯨꯅ ꯅꯥꯁꯣꯜ ꯄꯤꯛꯅ ꯇꯥ ꯈꯝꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗꯨ ꯇꯥꯔꯦ꯫ ꯈꯣꯟꯖꯦꯜꯁꯤꯕꯨ ꯁꯅꯥꯇꯣꯝꯕꯤꯒꯤ ꯅꯠꯇ꯭ꯔꯅꯦ? ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯒꯅꯤꯗ, ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗꯕꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯗꯨ ꯂꯩ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯁꯤꯕꯨ ꯁꯅꯥꯇꯣꯝꯕꯤꯗ ꯈꯟꯗꯨꯅ ꯂꯩꯔꯕ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯑꯁꯤꯗ, ꯇꯥ ꯈꯝꯕ, ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯣ, ꯑꯩꯅꯦ, ꯁꯅꯥꯇꯣꯝꯕꯤꯅꯦ꯫
ꯈꯝꯕ ꯁꯅꯥꯇꯣꯝꯕꯤ ꯄꯜꯂꯛꯄꯗꯨꯗ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯅꯥꯛꯇ ꯊꯥꯜꯂꯤꯕ ꯊꯥꯎꯃꯩ ꯑꯗꯨ ꯈꯔ ꯂꯩꯈꯠꯂꯒ ꯊꯣꯔꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯂꯤ ꯊꯣꯡꯖꯤꯟ ꯃꯄꯥꯜ ꯑꯗꯨꯗ ꯆꯥꯎꯕ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤꯅ ꯂꯦꯞꯂꯝꯕꯗꯨ ꯎꯔꯦ ꯈꯝꯕ ꯏꯪꯉꯪꯉꯛꯏ ꯁꯅꯥꯇꯣꯝꯕꯤꯗ ꯍꯪꯗꯦ ꯆꯥꯎꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥ ꯆꯥꯎꯕ ꯀꯩꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯊꯔꯣꯁꯪ ꯃꯪꯑꯣꯏ ꯍꯥꯑꯣꯏ ꯁꯅꯥꯇꯣꯝꯕꯤ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯆꯥꯎꯕ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯒꯤꯁꯤꯕꯨ ꯃꯪꯂꯅꯦ ꯏꯅꯦ ꯃꯪ ꯅꯠꯇꯦ ꯇꯥꯏꯕꯪꯅꯤ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯅ ꯂꯩ ꯃꯃꯅꯤ ꯑꯃ ꯍꯨꯔꯥꯟꯗꯨꯅ ꯏꯅꯦ ꯑꯃꯗꯤ ꯈꯝꯕꯗ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯀꯔꯤꯅꯣꯅꯦ ꯆꯥꯎꯕ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯆꯥꯎꯕ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕꯤ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯈꯝꯕꯗ ꯁꯤꯟꯅꯗꯨꯅ ꯀꯞꯅꯤꯡꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯍꯥꯏꯔꯛꯏ ꯈꯝꯕ ꯏꯆꯥꯁꯦ ꯅꯤꯡꯊꯤꯅ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯑꯩꯅ ꯉꯁꯤ ꯏꯆꯥ ꯁꯅꯥꯇꯣꯝꯕꯤ ꯑꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯟꯅꯔꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯕ ꯃꯃꯤꯠ ꯑꯗꯨꯗꯒꯤ ꯃꯄꯤ ꯇꯥꯔꯛꯄ ꯈꯪꯍꯧꯗꯦ ꯁꯅꯥꯇꯣꯝꯕꯤꯁꯨ ꯆꯥꯎꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯛ ꯍꯦꯛ ꯀꯞꯊꯣꯔꯛꯏ ꯈꯝꯕ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯃꯤꯠꯌꯦꯡꯗ ꯃꯃꯥꯗ ꯌꯦꯡꯂꯛꯏ ꯊꯔꯣ ꯃꯆꯥꯒꯤ ꯊꯃꯣꯏꯕꯨ ꯈꯪꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯇꯧꯔꯨꯅꯤ ꯏꯆꯥ ꯁꯅꯥꯇꯣꯝꯕꯤꯒꯤ ꯋꯥꯈꯜꯅ ꯑꯁꯤ ꯌꯧꯈ꯭ꯔꯕꯗꯤ ꯅꯅꯥꯛꯇ ꯆꯪꯖꯔꯛꯂꯕꯤ ꯁꯖꯤ ꯑꯃꯣꯝ ꯑꯃꯕꯨ ꯀꯔꯝꯅ ꯇꯔꯥꯏ ꯃꯤꯔꯥꯏꯒꯅꯤ ꯏꯃꯥꯅ ꯄꯨꯝꯅꯃꯛ ꯊꯦꯡꯅꯒꯅꯤ ꯏꯆꯥꯒꯤꯗꯃꯛ ꯊꯔꯣ ꯏꯜꯂꯤꯕ ꯁꯦꯒꯥꯏꯔꯕ ꯐꯤ ꯃꯆꯤ ꯑꯗꯨꯗ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯆꯩ ꯃꯌꯥꯝ ꯑꯗꯨ ꯑꯍꯤꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯟꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯂꯣꯏꯅ ꯁꯤꯟꯊꯅꯔꯦ ꯆꯥꯎꯕ ꯃꯄꯤ ꯇꯩꯊꯣꯛꯅ ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯏꯃꯨꯡ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯥꯡꯕꯤꯅꯕ ꯂꯩꯔꯔꯣꯏ ꯌꯨꯝ ꯑꯗꯣ ꯄꯨꯡꯍꯥꯡ ꯍꯥꯡꯕ ꯇꯥꯔꯦꯀꯣ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯕ ꯀꯞꯂꯛꯏ ꯁꯅꯥꯇꯣꯝꯕꯤꯁꯨ ꯆꯥꯎꯕꯕꯨ ꯃꯃꯥ ꯃꯄꯥꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯈꯟꯖꯔꯤꯕꯅꯤ ꯁꯅꯥꯇꯣꯝꯕꯤ ꯆꯥꯎꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯃꯣꯏ ꯁꯣꯛꯂꯗꯨꯅ ꯃꯥꯁꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯉꯥꯏꯍꯥꯛ ꯀꯞꯃꯤꯟꯅꯔꯦ ꯁꯅꯥꯇꯣꯝꯕꯤ ꯂꯩꯍꯧꯔꯣꯀꯣ ꯏꯆꯥꯗꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯧ ꯑꯃ ꯑꯣꯏꯗꯨꯅ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯥꯏ ꯄꯨꯔꯛꯄ ꯉꯝꯕ ꯑꯣꯏꯔꯛꯎꯀꯣ ꯅꯪ ꯇꯥ ꯆꯥꯎꯕꯗꯤ ꯅꯪꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯄꯤꯕ ꯉꯝꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯥꯟꯊꯕꯤꯔꯝꯂꯒ ꯆꯥꯎꯕ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯊꯟꯇ ꯅꯥꯏꯇꯣꯝ ꯆꯠꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯄꯤꯅ ꯊꯨꯝꯍꯠꯈꯤꯕꯅ ꯆꯥꯎꯕꯕꯨ ꯎꯕ ꯉꯝꯈꯤꯗ꯭ꯔꯦ ꯈꯝꯕ ꯊꯔꯣꯁꯪꯕꯤ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤꯅ ꯆꯥꯎꯕꯕꯨ ꯄꯤꯔꯥꯡꯂꯛꯇ ꯊꯥꯒꯠ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ